kalak lain sih dia. Hostel lekon dah pakang ni sabi unap jerai unap kalai sih dia. Yang nungai sana. Yang ni ada pakang ni sabi ni saya tanah tu je. Yang nungai sana sih dia. Asal tu kapne bagus jauh ni. Mungkin ngasih kain itu orang mana. Yang nungai. Ayo yang ini nupi porok pasti. Guardian tu ni porok tari. Kita orang kedua dia sih. Lo sunde lo. Nupi ni ngai rumah pun tarik ngai pun tidak sunde lo. Sunde. Aina nga sage garden hek chamak hek changak pag aina mun na yeng se atai kenta na te taw mamang aina garden si la maduga hausi garden si oire fibam si am senses le yam na phajaram itaw adu gine aina sum yeng se sini matam ya on basi taw ado ekoi nupi ni ngai mo apam da koi na direct ngai ga di nang ai siam mamali te logi duini ado law ado khong sia si ngai ko si taw si ngai ko asi uji ga makhong na ngai tar di mana hek chang pu da koi bu udam si mana hek chang pu da ifong phong buya ba mapam swai de du mek ta ngai si ke doro ga nang gi do thai nei wa koi no nang ngai matam ya thi sana adu ga aina khwai de ngai de te na te ne kai no nang na pamjari ne nungsi ne nen taw nupi du na nang se kaya yam na nungsi ram ko tori no se asi taw nang i wa si di nupi masa si metric board ki topper ni do ha lai lai su dama hai ri ba na te adu kai doro adu matak ta ina kai na khuli ba nang ai di nong magi kusuma na hang ba hing ba imai pa gi masa ni do magi punsi gi thaurang da magi makok ta nang se yaurong ga si ne khandi itaw nang na maga aiga gi maram da kaita khangdana wa ngang base ayam noi maga aiga thamoi thamoi tinarga loina re si matam sanga bani maga aiga yana na thengna gi su mapani gi school amada gi ni nang su khangi natra ba adu yemo nang di only first class ka tani madi position holder ni adu su one time nate two times ade adu kai doro game no madi maitai nu pising marakta asau bu nu pi mo re ka tam nu pi ni do mapalam daga lai lai su tamme ina kera ga kunjale nang gi ne phoro soro taw ma taw du de ne ipa ipu gi maning mamang hotrong ho natu lei ma kang ko to ta saw ne maga aiga suki mati understanding leina yamna thaja nei ke doro ge nang ba yare nang gi wa du di bem bem ga gi gi wa man jale kana no bem bem ma de lai nong ma miss call am da khang ne gi da ai nang gi wa de mobile gi mathong to ba wa ni da ai wa sin tongan bam ni era adu di hai nu da mobile da khang no mi na thai sa de ga di khang nu da kai nu hai du इसे सखी मयूम पान खंग कुई लेरम बदु लेसाबी मसा सा सा स्कर्ट मतिम सेलगा फोटो का नम नम मरे की तिंथोतना हौजिक ती पाखंग मसाम दे लेगिरि दुनेबा अखोइ ले काजि ता पोसाव नमले स्काय नुपी थी खंग दे लेरम बने फेसबुक दा डॉक्टर सा सा दा फेसबुक ता थागा पदगी डॉक्टर नुपी म लौग्रि मिने तुदि हाइ नो होजे फरेसे नंग असागी बेमेम गoi दम तलिरो ता सिमाइ तौलिदा बेमेम न पिरको मिस कॉल अमदा मागी हेलो हाइबो खोंजेल सिदा आई साजै कुंगाव ओबनि केनो मणिपुरी सही सब पुष्परानी कचा लता मंगेशकर कचा हाँ अनुराधा कचा है इसने मागी खोंजेल से इबानी गाउदरा इबानी फोन वारी से छोले में तो नहीं कहो इबानी मोबाइल फोन वारी से आये होने रे मोबाइल फोन इबानी सेले नुपी थे रे इबानी लुहोंगे इसा नुपी ग नुपांग पोए तौने नंगी खरा खदांग पाम जब अंगांग स्कूल का कहलु रे पोनी ने ओय तौने बा नंगी खरा अदुम नुक्सिबी मासी नोमदी हेबानी उनसेने मतम लेपने रेनी समु मुखोंग पुंग म चपचाना ना मत आई हराव मंगी को फिरोन अहम सेकतरा माई तनी आई लेरम दना फिया नबली लुपा मंगा बिदु लोइदौ तलेरमे फट फट कले तैरिम दो यारोम द कातीन सपंग मनु दि कोला तैरि सलेनी सीने गांग थोरक बसिना अदु मा समु मुखोंग मयादि फोन तौसले हेलो नंग काय लेरेगे आई समु मुखोंग द लेरे फुरि अंगांग बलिपी साथि लंगांग बितुपिदो आई नि सिनि अदै नबाने दम उनरे आई देनु दा अहान बो उबदा ई साजा ई वांदगे तो विदे नति कै दरोगे मी एक तो बिमागी नखांग खूर के चेपी मागी मिसना तुर खोइ बिमागी समलांग मूर खंगने नेबी अदु रुबदा समु मकोंग मया वांदगे तो बुनी के सि गांग थोरो बसिना असेंग मने नुपी अतै दि मसम खांगनै खुजिन खांगनै दना मादी मसम जु खाते खुजिन जु खाते कैनो मारा खाइ दना स्माइ सो अखापम याउरी ने अते कैनो हाइबने या अदु रुबदा समु मकोंग मया आई वांदगे तो मी नुआइते कोइ उनबिरम याद्रो कराइ दनो अहान बो उनबदा सिएन जे हाइजला दि आई दि सिंग मोन तरे के तुलेन पान याउदुर ने या नंने गांग तोरो yang kuilege yorok pada mangai ri da yorok tangai wari di maron ani loi as itaw nang sidi akoi itaw lai sengi wanga loisan ba hita bije magi hauna bije tum taw lai ram ba ha je minu ko mi ba ang khani ni ko phare se adu noni wara sarmo wari sarmo ai su adi ge hatse ai sai mobile ko ni to wari si tharo se sumai biyo ke janoge akoi puna dum wari sana minera ga loire langlen nangdi mapanda lai lai su tambadagi hen unada bi damakta yam tang na thorok ni do sigum golden chance ai mangan jeroi ai wayam khang da boin thokani phare noni wari sarmo ai wari lor kan hairo
Nang wari tum thak pa kau ni ko. As nang ni. Tum men jana thau di yak tan tok se ni. Mi yam pharam ga da mali yam cham na sui Yam phabane. Aigi khwai de na nungsiba marum ne. adu hen mana haide mi se achum bane hande gi shuti se akhoi papung na thok khrno na di hai bane adu da aina nang unaning man khadna thola ba Aseng bai rai sibo. asing begini ai nang gi sakta mo phang da ba se ai ta seng na wai hen Langle. Nangi thamoi da phauri ba dugum. Aigi thamoi da su sak mana na phauri. adu ra ga di nang mapala masang ga sidana lari tam ba do ada puna ta min ne rase Langle. Nang aikhoi imungi phibam nang su chap chana khangi na tro. hen Baba hek lai khidabdagi. Aikhoi imungi phibam asugi matik na tai chat. Ai mapalam da chatlaroi na lepya. Makha ta ba study siri ai Manipur da loishalage ka doroge. hen nangi lari tam ba gi sel thong gi da mak to ira ga di ai na ngam ma teng pangani tangai phadraga na aikhoi ne gi mari se aikhoi papung da hai gi Langle. hiram khodi makta aikhoi papung na ai gi mateng soidana maki pangani ye Ai nupa masa moina. Ai gi thongna lingjen puthoga. Ai isagi irai bak aina lepsagani. Nangsu mai paklabi haibado oiro. Ai su mafam sida mai pakpa ngamna na ba honaramgi. hen lari tamba amadi thabaga sobata na bahai base ai gi phamda di secondary ne lowi ai gi punsigi manglan hai babu matik charab me mo oi ba matung ai khoi ni punna hingmina badune Ai gi su awon ba hong bam ta leite. Langlen. Taibang pan bada mi oina poro bnina. Ai khoi da singna ba sange. Ngai ba sange. Thongna sange dana. Nangsu thongna han be ade ko. hen nangi nungshibana ai bulai ta handi karigumba ai khoi ni hingmina ba phanglu da belai lagadi ai shiba sungam gani Langlen. Adumaina haiga. Nangbu lamdam sigi miyam na madi nakhoi gi babungna nongmadi asawa mi mo oirakani haina thajari bado nang aigi nungsibagi mingda thajaba manghan badi Langlen ai madu pamde ai khangi nangi nungshiba masa khangdaba mini Langlen aikhoi babunggi phana aning ba pam leiduna su nahak yaudra-bagi punshidi hinglubagi wahan thok leiti Langlen hen nangi mangla natana hingba haibase ai karino masa khangdi ai nangbu thamoi sheng na nungshiye Langlen aina nungsiba karino khanglakpa mikuptudagi nangse aigidi taibang pan haibdo oijariba aishu nangbu thamoi sengna nungsiye Langlen Nang aigi punsini kadoklaro Nang aigi punsini kadoklaro Leplabani pamel gumlengda Bugani nahakpo panthung yauna Hadoklaroi punsi simagi Manapung ba sana khona upalung Manapung ba sana khona upalung Lengba banung shiba oi hanshi
lage tai bang lai mai da yek lam ge sana gi matsuna mut nai da na lai hau na ba kau ngam da na mapok tu di nangi aigi nung siwari lai rasano asung lengda tai bang sina lai ri makai malem sina mutri makai Laira oi nang chachage uri oi nai chage nangi nungshi pamindu lenda nana pathambiyo University can chill re kai sa sige koi bo bai sabdi sai tok si kon sa se sai fresh air sing ngak lai ki sige dro ge ibe bi dikai le hor ge as sabai thak sim ma ho kadam tap tha le ne ba ibe bi ya lau ki dor ge sabai thak sim nang ho dum mon dan le du kai kai sa se ne koi bo Anthony, chaba lari. Ay na haiban pa do. Magiwa mana kashing mo pan. nang na du nu pa da sumai le ye adu tu mina ngau ni ni oi kana no hai su ra non tung de ki life science dam yaw du ni da karam oh hey adi hen thoi go ni oi ni ayam pa ni do ma pa de le ki de ibe be nang na ma hangi ke gi no ai ga ma ga ti ni Nahan do. Ah. Library da ay ma kango da tengzen na ba. oh Adu da ay se mid on de kana kana. Apaw ko sara kana tina chen wanda. Madu nu pa do. Ah. Lesson na mata mi gi do ba. eh kai lesson ta dur ba kai subject ki karam chapter gi karam lesson na ma ki si pun si subject ki na hai bu chapter du gi love natra ga nuk si bai du gi lesson do ram na mi si bi yong na ga dai bun ai ado hen dia pho mini me am na ma bu hen hen ko na bani Adu ngai ko. Kari. Ma bo nu pi koi za lo. eh adu di koiram badi angang na tam ni mane mane adu bu nong bu nu bi si ka chat mi ne hai bu nu bi si ma ga ma ga krap pul le ba gi pau gi ta ba le wari bu si ni mane nu pi go de khang de adu mani life science da geothermal energy da ngau le bani Koi mu. Oh. Anthony. Na koi ni gi da mata mati pa. hai ga dro ge Ay ma ga mu tong unar kana. Wa pham kra seng dong na ba pam. oi khang na badi ka chukai de ni thing bu thenar badi ai ek introduce to ge ke do bo adu da ma di class lo badi mayum de sen ki ni adu de su mauna gi dine mana la ka do lambi do ngai ra una bu na tu wai su ge assign to ge to ro Sigi time si da na. Ah. Mana ma pham silak pa anya shu la ge thing na ba. ma bu kin din ga chang bra oi na bu thenar ko ko hu ya do nang bo Ikai to ni. भाई मैं ये क्या है कि भाप अमीर मैं से हाँ भाप की वास्ते एक्चुअली बा एड भाप ला मत को वन थो अब एन भाप हम नहीं करने को आई ने इंस्टा लाई सुबह एन यो ले ने आई हेन एन नंग ला क्वें फरे अखोई सु नंगी मर लो वारी छानर मिनी आलम सिंह ना संग मम्मी की वारी छाक नो तो न सुंग रो वा वर में कई दे करी लेगा सी नंग ला खुदी कोई वारी मखा सुम थब ngam dre anyway hen ai ngasi de no da mim de risto bi ai ka du mutang yam sai se my baby amai bang sunang soi khangani mera sao do high court ke sene advocate to anyway ne ni khang no ai ma ga hana thena kre oh Oh, da ba da ira thangsan ba di ay ya zaning de. mahoksa na thono bai base lamdam sigi nupi oi bigi khwai dagi phajaba ne sir ne mi bu thoi usita ba hai base ai mahoksa dai ka hena pam jada ba som su aina tamni university se tambiri bina to kari department oi biram Mascom ni, Oh. ma khoi ni ma len ma. siare se noi ni mar tele na ma sei na ba sing do hoji khangna ringa thengna loi sem dong no ro ka do khangna ba matung na ko ni dina bu nuai ba marup soi dina adu ne alla man sing na ba wa lai kari bo han wai ner ka ko na dina bu nuai adi phoi ne adi khangna rim to wai na bi da sana bi ko do ka ado noi ni khangna wi coffee je no offer no mayam kisana bu ngam jar no 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 ai khoi gi taw ni gi wa pham do ina thoi jada bi na chate ko ai mahok sa dai hongna nupi oi bi singa maru mapang oi raga loina tina ba se ai ka hena taw jarak ta ba waro bi no ko Ay bu kyam pata bi oina adom na laudana. Adom na ibu tinaling da bano. Ay bu hanjin hanjin na ikai pa bi di ay ya zaning de. ꯑꯩꯒꯤ ꯋꯥꯐꯝꯁꯤꯗ
ꯁꯣꯝꯅ ꯂꯥꯟꯅ ꯈꯟꯈꯤꯕꯁꯨ ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯖꯗꯦ 이쯤 와fam드다 ꯑꯩꯅ ꯀꯔꯝꯅ ꯂꯥꯟꯅ ꯈꯟꯒꯅꯤ ꯑꯗꯣꯝ ꯆꯠꯅꯕꯤ ꯌꯥꯝꯅ ꯈꯪꯕ ꯅꯨꯄꯥ ꯑꯃꯒꯨꯝꯅꯁꯨ ꯋꯥ ꯉꯥꯡꯕꯤꯔꯤ ꯅꯨꯄꯤ ꯑꯃꯅ ꯄꯨꯛꯅꯤꯡꯅ ꯂꯦꯞꯂꯒ ꯍꯧꯗꯣꯔꯛꯄ ꯋꯥꯐꯝꯗ ꯑꯗꯣꯝꯅ ꯌꯥꯗꯕ ꯍꯥꯏꯕꯁꯤ ꯑꯗꯣꯝꯒꯤ ꯀꯔꯝꯕ ꯆꯠꯅꯕꯤꯅ ꯆꯨꯝꯃꯤ ꯍꯥꯏꯕꯤꯒꯗꯒꯦ ꯑꯩ ꯀꯅꯥꯒꯁꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯒ ꯃꯔꯩ ꯌꯦꯟꯅꯖꯕ ꯄꯥꯝꯖꯗꯦ ꯑꯩ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯏꯊꯟꯗ ꯂꯩꯕ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯋꯥꯔꯧꯕꯤꯅꯨꯀꯣ ꯅꯥꯏꯇꯣꯝ ꯍꯤꯡꯒꯦ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥ ꯀꯧꯗꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯃꯇꯝꯁꯤꯗꯗꯤ ꯇꯝꯃꯤꯕ ꯍꯤꯔꯝ ꯁꯕꯖꯦꯛꯇꯨꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯪꯕ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯕ ꯌꯥꯔꯦ ꯅꯣꯏꯅꯤ ꯋꯥꯔꯤꯁꯤ ꯊꯥꯎꯋꯥꯟꯈ꯭ꯔꯦ ꯕꯥꯏꯕꯜ ꯒꯤꯇꯥ ꯀꯣꯔꯥꯟꯅ ꯆꯤꯡꯕ ꯐꯖꯕ ꯀꯣꯠꯇ ꯄꯨꯊꯣꯛꯇꯣ ꯉꯥꯡꯅꯔꯛꯀꯗ ꯃꯥꯜꯂꯦ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯁꯤꯝꯄ꯭ꯂꯤꯐꯥꯏ ꯄꯥꯝꯃꯤ ꯑꯩ ꯃꯔꯩꯒꯤ ꯋꯥꯁꯦ ꯇꯥꯔ ꯀꯣꯏꯗ ꯆꯤꯅꯦ ꯑꯁꯦꯡꯕ ꯀꯥꯟꯗꯤꯁꯦꯟ ꯅꯪ ꯆꯥ ꯊꯛꯇ꯭ꯔꯁꯨ ꯑꯩꯅ ꯉꯝꯒꯦ ꯍꯥꯏꯕ ꯆꯥꯅꯕ ꯆꯪꯉꯝꯃꯒ ꯇꯜꯂꯦ ꯑꯩ ꯑꯗꯣ ꯑꯦꯟꯊꯣꯅꯤ ꯃꯔꯤ ꯐꯝꯕ ꯆꯟꯗ꯭ꯔꯁꯨ ꯑꯅꯤ ꯐꯝꯃꯝꯗꯤ ꯁꯤꯜꯂꯝꯃꯣꯏ ꯈꯨꯏꯃꯨ ꯑꯦꯟꯊꯣꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯉꯨ ꯑꯩ ꯇꯁꯦꯡꯅ ꯍꯦꯟꯒ ꯂꯣꯏꯅꯕ ꯄꯥꯝꯃꯤ alright ꯍꯧꯖꯤꯛꯇꯤ ꯑꯦꯟꯊꯣꯅꯤꯅ ꯍꯦꯟꯕꯨ ꯄꯨꯁꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯅꯣꯏꯅꯤ ꯇꯣꯉꯥꯟꯅ ꯎꯅꯅꯕ ꯑꯣꯏꯅ ꯁꯤꯜꯂꯅꯤ ꯉꯁꯤ ꯎꯅꯕꯗꯒꯤꯗꯤ ꯅꯣꯏꯅꯤ ꯃꯇꯨꯡ ꯑꯗꯨꯝ ꯎꯅꯔꯅꯤ ꯍꯣꯏ ꯏꯁꯣꯔꯅ ꯅꯨꯄꯤ ꯅꯈꯣꯏꯗ ꯅꯨꯄꯥꯅ ꯐꯥꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃ ꯄꯤꯔꯛꯑꯕꯅꯤ ꯍꯣꯏ ꯅꯪꯒꯤ ꯅꯁꯥ ꯁꯛꯇꯤ ꯑꯗꯨ ꯌꯥꯎꯕꯅꯤ ꯑꯩ ꯀꯥꯟꯗ ꯆꯪꯁꯨ ꯊꯦꯡꯀꯤ ꯈꯨꯏꯃꯨ ꯑꯗꯨ ꯈꯨꯏꯃꯨ ꯅꯍꯥꯟ ꯆꯪꯉꯝꯃꯣ ꯍꯣꯏ ꯑꯗꯨ ꯅꯪ ꯀꯨꯏꯗꯤ ꯀꯨꯏꯔꯛꯑꯅꯨꯀꯣ ꯅꯪꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯁꯤꯛꯄ ꯍꯧꯔꯝꯃꯗꯕꯅꯦꯍꯦ ꯈꯨꯏꯃꯨꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯩ ꯌꯥꯅꯤꯡꯉꯤ ꯇꯁꯦꯡꯅ ꯑꯩ ꯍꯦꯟꯒꯨꯝꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯄꯥꯝꯃꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯟꯊꯥ ꯀꯔꯦꯝꯅꯕ ꯃꯇꯧ ꯎꯠꯂꯤꯕꯁꯤ ꯑꯩꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯃꯤꯅ ꯍꯦꯟꯖꯟꯕ ꯌꯥꯗꯕ ꯑꯩꯅ ꯈꯟꯈ꯭ꯔꯕꯗꯤ ꯍꯣꯡꯗꯕ ꯑꯩꯅ ꯉꯝꯗꯕ ꯌꯥꯗꯕ ꯁꯥꯖꯠ ꯑꯃ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤ ꯑꯩ ꯀꯩꯗꯧꯉꯩꯗꯁꯨ ꯃꯥꯏꯊꯤꯔꯣꯏ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯑꯩ ꯁꯛꯊꯤꯕꯤ ꯅꯠꯇꯦ ꯑꯩ ꯏꯕꯤ ꯍꯥꯏꯕꯤꯅꯤ ꯑꯩꯅ ꯂꯦꯞꯄ ꯀꯦꯁꯇ ꯑꯃꯨꯛꯇ ꯃꯥꯏꯊꯤꯔꯛꯇ꯭ꯔꯤ ꯍꯣꯏꯅꯦ ꯑꯩꯁꯦ ꯎꯀꯤꯜ ꯃꯦꯔꯥꯖꯥꯎꯅꯤꯅꯦ ꯃꯦꯔꯥꯖꯥꯎ ꯅꯪꯒꯤ ꯀꯦꯁꯇꯣ ꯃꯊꯪ ꯊꯥꯒꯤ ꯇꯥꯡ 3ꯗ ꯐꯥꯏꯅꯦꯜ ꯍꯤꯌꯥꯔꯤꯡ ꯇꯥꯔꯕꯅꯤ ꯁꯣꯏꯗ꯭ꯔꯦ ꯑꯦꯁ ꯅꯪꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯑꯗꯕꯅꯤꯅꯦ ꯑꯪꯀꯜ ꯃꯥꯅꯦ ꯍꯣ ꯃꯗꯨ ꯉꯥꯏꯔꯁꯤꯀꯣ ꯇꯥꯡ 3ꯗꯣ ꯌꯥꯔꯦ ꯑꯪꯀꯜ ꯂꯨꯁꯪꯒꯦ ꯑꯩ ꯍꯨꯏꯊꯧ ꯂꯥꯕ ꯑꯩ ꯅꯪ ꯉꯥꯏꯔꯝꯃꯤꯅꯦ ꯍꯦ ꯂꯥꯎ ꯆꯧ ꯂꯥꯎ ꯀꯔꯤꯒꯤꯅꯣ ꯑꯪꯀꯜꯅ ꯑꯩꯒꯤ ꯀꯦꯁ ꯄꯥꯏꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯕ ꯏꯕꯨꯡꯉꯣ ꯎꯀꯤꯜꯅ ꯀ꯭ꯂꯥꯏꯟꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯁꯦ ꯏꯄꯥꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯉꯝꯗ꯭ꯔꯦꯅꯦ ꯎꯀꯤꯜ ꯅꯍꯥ ꯑꯃ ꯊꯤꯔꯣ ꯑꯗꯨꯒ ꯅꯪ ꯐꯅꯅꯕ ꯇꯥꯟꯅꯔꯣ ꯑꯩꯒꯤ ꯀꯦꯁ ꯑꯪꯀꯜꯅ ꯄꯥꯏꯕꯤꯔꯝꯃꯒ ꯍꯧꯖꯤꯛꯃꯨꯛ ꯄꯥꯏꯔꯣ ꯍꯥꯏꯕꯁꯦ ꯑꯩ ꯃꯤꯡꯆꯠ ꯌꯥꯝꯅ ꯊꯤ ꯑꯩꯒꯤ ꯀꯦꯁ ꯑꯪꯀꯜꯅ ꯄꯥꯏꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯏꯕꯨꯡꯉꯣ ꯑꯩꯗꯤꯅꯦ ꯃꯤꯅ ꯃꯨꯛꯈꯥꯏꯔꯒ ꯊꯕꯛ ꯇꯧꯕ ꯃꯤꯗꯨ ꯅꯠꯇꯦꯀꯣ ꯑꯩꯅ ꯂꯦꯞꯄ ꯀꯦꯁꯇ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯒꯨꯗ ꯑꯗꯨꯕꯨ ꯅꯪꯒꯤ ꯀꯦꯁꯁꯦ ꯑꯩ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯥꯜꯂꯛꯇ꯭ꯔꯦ ꯀꯔꯤꯒꯤ ꯀꯔꯤꯒꯤ ꯍꯥꯏꯕꯕꯨ ꯀꯣꯔꯠꯇ ꯅꯁꯥ ꯑꯦꯇꯦꯟ ꯇꯧꯒꯗꯕ ꯅꯨꯃꯤꯠꯇ ꯅꯁꯥ ꯂꯥꯛꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤꯒꯤ ꯃꯌꯨꯝꯗ ꯕꯣꯝ ꯂꯪꯁꯤꯟꯕ ꯁꯦꯟ ꯈꯥꯏꯕꯒꯤ ꯄꯨꯂꯤꯁ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯀ꯭ꯌꯨꯗ ꯍꯦꯛꯇ ꯂꯥꯛꯏ ꯑꯪꯀꯜ ꯑꯩꯒꯤ ꯏꯊꯛꯇ ꯂꯩꯔꯤꯕ ꯄꯦꯟꯗꯤꯡ ꯀꯦꯁ ꯃꯌꯥꯝ ꯑꯃꯗꯤ ꯑꯅꯧꯕ ꯀꯦꯁꯁꯤꯡꯁꯤ ꯀꯛꯊꯠꯅꯅꯕ ꯃꯃꯤꯡ ꯂꯩꯕ ꯑꯪꯀꯜ ꯑꯣꯏꯅ ꯂꯦꯛꯆꯔꯤꯕꯅꯤ ꯑꯔꯤꯕ ꯀꯦꯁ ꯑꯃ ꯀꯛꯅꯅꯕ ꯑꯩꯅ ꯍꯣꯠꯅꯔꯤꯉꯩꯗ ꯑꯅꯧꯕ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯀ꯭ꯌꯨꯗ ꯂꯥꯛꯑꯒꯗꯕꯨ ꯀꯔꯝꯕ ꯎꯀꯤꯜꯅ ꯅꯪꯕꯨ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯅꯔꯥ ꯂꯩꯇꯦꯅ ꯍꯥꯏꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥ ꯖꯦꯟꯗ ꯂꯩꯔꯦ ꯑꯗꯨ ꯃꯉꯥꯏ ꯃꯄꯥꯟꯗ ꯃꯤ ꯊꯥꯗꯣꯛꯑꯦꯔꯒ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯁꯦꯟ ꯈꯥꯏ ꯕꯣꯝ ꯂꯪꯁꯤꯜꯂꯤ ꯁꯤꯗꯕꯨ ꯀꯅꯥꯅ ꯈꯥꯡꯕ ꯉꯝꯒꯗꯧꯔꯤꯅꯣ ꯅꯈꯣꯏꯕꯨ ꯀꯟꯅꯅꯕ ꯑꯩꯅ ꯍꯣꯠꯅꯕꯗ ꯄꯥꯔꯤꯕ ꯑꯥꯏꯟꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯤ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯗ꯭ꯔꯦꯅꯦ ꯍꯥ ꯖꯃꯤꯟꯗ ꯊꯥꯗꯣꯛꯑꯦ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯏ ꯀꯔꯝꯕ ꯑꯥꯏꯟꯒꯤ ꯊꯣꯡꯗꯨꯅꯅꯦ ꯅꯪꯕꯨ ꯅꯔꯥ ꯂꯩꯇꯦꯅ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯁꯤꯕꯣ ꯀꯥꯟꯅꯗꯦ ꯏꯕꯨꯡꯉꯣ ꯑꯪꯀꯜꯁꯦ ꯑꯍꯜ ꯑꯣꯏꯔꯦ ꯎꯀꯤꯜ ꯅꯍꯥ ꯑꯃ ꯊꯤꯔꯣꯀꯣ ꯑꯪꯀꯜ ꯅꯪꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯩ ꯑꯅꯧꯕ ꯎꯀꯤꯜ ꯊꯤꯔꯣꯏ ꯑꯩ ꯍꯨꯏꯊꯧ ꯂꯥꯕꯅꯦ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯃꯤꯡꯗ ꯇꯥꯕꯗ ꯑꯉꯥꯡ ꯐꯥꯎꯕ ꯀꯞꯄ ꯇꯧꯅꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯀꯅꯨ ꯎꯀꯤꯜ ꯃꯦꯔꯥꯖꯥꯎꯒꯤ ꯃꯤꯅ ꯁꯤꯡꯅꯔꯒꯅ ꯏꯟꯁꯤꯜꯂꯒ ꯆꯠꯄ ꯃꯤ ꯅꯠꯇꯦꯀꯣ
อังกันให้สินะดีไอ้คนสิกันไม่เห็นมันแต่ไอ้สุกี้เดียสิละ งอมีบุกเกียนขังเงินบายไปเซ่ไอ้ยี่ทองตาดันที่พังนี่ไงโอ้ย โอ้ดูดิไอ้นี่ว่าผมตัวหลักยังไงได้ไอ้น่ะกับโทษดิกับโทษเรา ตรงรู้ว่านั่งคุยได้หับเสร็จไม่ใช่ไอ้กี่ยุ่มนี่หับเสร็จก็ไอ้กี่ปุ่นชิบุกันจะนั่นนะบ่ไอ้มีหัดไปกันสิงกันไอ้น่ะนั่งโง่ไอ้กี่มีเนี่ยให้ตัวกันก็ทำไม่ได้มั้งลำดำมันสิมีอะไรกันคนนี้สินั่งขังเดไอ้นั่งที่เขียนสุดเลี้ยป่วยนะไอ้บ้ามันแกไอ้ให้ดีนะเอาต้องใช้ให้ดีกันเลยข้างหน้าแต่ว่ามาโทรลาบดีหุ่ยโทรลาบก็ยังสาธุให้ได้ขังกันนี่ไอ้เนี่ยขังกันไปสิมีดีหิ้งเลยทำได้ปะเนี่ยไอ้เจ้าละแกอังกันแกปั๊มไปชาดีคนเดียวเราไม่ยานี่อะดูก็ไอ้กูไอ้บ้าไอ้ยูโรเตียงหลับกูมาทำได้น่าทรายกูบักตาหักหัวน่าจะบ้ายุ่งมั้ยน่าปุ่นสิตัวไอ้ยังไม่ได้มังเนี่ยยุ่งมั้ยสู้กูพูดเลยนะไปกันนี่ใช่ยุ่งนี่ใช่มัวบุกันดีนะบ่ไอ้น้องคนนี้บ่ไอ้คนเดียวบ่น้องไอ้มาตัวน้องจะเลยมัวเชื่อไอ้คนเดียวสิ่งนั้นบ่ได้บ่ไอ้เนี่ยช่องหนึ่งกันนะมักช้ำมาเสียเท่าที่ถูกแล้วก็มาเสียหันกันนี่ใช่ไหมใช่มาชี้มีสิดีAbung, jalan ini. Ngamaroi. Liba sudah. Mungkin lo yang ngamaroi dia mah. Doi sudah putih paisa karai tu nama jom honga sih. Ai lamdam masih lining terus. Ai di lamdam selebem nungai di. Toh, tamuranu dari ka gam tamani kuda. Mapan di university apa apa kalau. Maroda ipan di Jambi lagi. Ai Manipur dah lining terus. Babung asa kaya basu ai bulohong bilam naga salo. Babung, ai na napamanu pam lai ri. Sino muka dom lagi ining thagi lilano. Bom nong mai mara asida. Asai mana babung, ai na nushibanu pam lai ri ba. Ai madono hai na harong ki wari ni. Nako yana mangam na badum hono. Ikai khangdap tong nu. Ikai khangda bagi wang ata nate. Ima tu lai trabani na ne wa pam se. Babung a khana na bahai da haudu rai ba. Right. Sumi isana hai ba. Nakoi nupi masengi oi ba wa tana ga daba matam da nama du di leitre. Aduna di lesabi mapung pharabi isa nupi gi damakta aina hona ga dabsi mapa ma oina as well as mama ma oina ni. Punsi gi khongthang se neom chumna thang hodrabadi punsi maithi na haina rim ni. Adu de hairo. Ipa ma sa do kam do no. Babua, nupa dura aphaba satani MSc lab sesti masak su phazai interpi adu babua. Mama pati amata lai na hai. Adu gane babua. Aina nushinu ngi wa pamagu to pamatam na ne. Ma thawo ni tasana de hiramam da putong pe to na ba. Oh, aduna di nipa aduna nangu pamde nu sidi. Natraga magi atopa nu sinajabi nupi yamalai. Babua, ma nupi koi di ni. Aina unasi wari sa se da mana yari ba aduna di ma nupi koi di hai ba. Ai pura confirm darabani. Hausi nang pami si karin. Ai nupa du galai mina papam. Ado nangi parikha du dang loi re ga na hina sing tam du dang loi re ga pang thok na phatro. Magi wa khakhan badane larik pa ba amra sang dre. MU sa labasu ne ma udab da ai le bangam de ayang wari hai shini. Nuksi leina ni. Nare isa aru leina na nare. Babua, ayam na wari pabuno pa anta puthok piyo ba. Isa no pina na sayo pung para putagi pakhang mo uru putagi pa me nungsi re. Adu wo nabani gi nungsi usan du sana de ai du ta bu da ipa yam nungai te. Babua, ako'y pabung ta apabo kin ni na mi be amang ne palang nari. Kiyasi bu kana da mo epidi bito hai no. Adu wo ibe ma. Nangi wa pham do lo de di lei ti ne. Kamai tong ni. Charge ma di to wi. Charge hai badi. Charge of cohabitation. Physically, natraga morally, nipa du ga mari le na ru re hai bagi charge ma di to wi. Hai badi. Nupa du ga nupi du ga public place ta phamin na ba chamin thamin na ba wari wata shamin na ba matam na. Nupi adana shaw na ma na masana li bu phuri ka do. Shegai jara ba. Masang phoi dat jara ba. Nipa adana pakhat na khamakani. Adubu mado au mina di lan khangan. Ai koi gi lamdam asidi nupi bu awang ba thak ta thambal lamdam ni na.
Yes, right. Good suggestion. Thank you, Father. Ako'y babong siya. High Court ki Senior Advocate na habit na. Chapek chay. Thank you, Father. ai theory se mana practical on thok no wa thok ta ai sha ne pigi ma taw chi ga ai be ma Hen, nang ginungsiba na ay balay tahan di. Karigumba, ay kuya ni hingmin na bapangloy na balay na gadi. Ay, shiba sungam gani. Ay nupa mo ina. Ay na haidokkiwa wa ngakpangam selang. Ay nupa mo ina. Ay na haidokkiwa wa ngakpangam selang la. pauta haraw lai adu nang na mi lai ta badong na kap tra le mi ay hoji kari to godam ai khan bam country ay am no wa re to kai no hen ay am no wa nang nu pi sel bai pauta badagi ai su haraw de lai nang ngang mi am kai ai wa se phana su mane hai duna su kanana su ai bu thaja bi roi taw ai sininge ai sininge nu pa wona poga kari ye khoi ni sibi ki thak yong na khandori ai khoi mi oi bina wa ga dab sidi hingna ba ka kini he nang ai piset pini de tinar ko ai gi mar nang ya wa ba khuding ngasi bo bai saru ya dun lai to nang gi wari sing do ai ngon sinam di ngarang do aina class loiraga ekhoi department ni parpat tholok bane ma department mamang de leptun leirame mana magi gai de chakra sena hai aina ekhoi university ki bus da la age ai mo da hai bane ma nungai tab du ubu du sum tinabu cham cham tinaru bo hai du kau bani na hoi hai du na magi gai du tong khale ma thoraga chale kari gari de kani taw ka adu da ki mana ma yam da boring chui kadai da mo koi tho se na mana hai aisu maru bang oina tinabani loina bani na hoi hai du na magi mong ma tau du nungai ta du na chaminare mana garden ami manung da thoujal aikhoi ni wari watai kama sanare phaminare madudagi taw mana khangau na nungsinwon gi wa ka ya mau dore aina mo da haibane isam sam na maru pa oina loina si ti na si na madudagi taw mana madu oina gadi ma hingmai kari kanare haidane taw mana lilai bo pui to pasa ma da segai re taw aiju magi mo ma taw du ipa pa ka tu na khamne taw taw kham ga ya po de lao ne khom ne pra ma ta ne taw kai no ne adudagi di garden do ya koi bi de le ma mioi ka ya ma aikhoi ni gi mohong ma taw du de sangshale mana miyam sing du hai ma ga igi nuksina bani ma gi mana na te ai gi ra ne ka jo hai jo sare adudagi di taw garden do gi wa ma de le ma mioi ka ma so aikhoi ni mohong ma taw du sangshale miyam sing adu gi marak te taw thona pha pa mau na sing ka ya yorok te taw aikhoi ni ma pham du wak te kai na kan khi taw ai ning re ai chine ai sininge kai no hari nang gi wari sidi ai mo da thok bor su ai wari su ko ngau ni da na ti nupi du sono su jaro du mo taw khang de yam lo sing lai bi man adu re kana nang won da nam du le sine ba ma gi thorang oi jan ai khang de ai hen hausi nupi du mayum tin to kra bar de moi babung na luhong ba yeng ne adu thilu oye kai no ne hari su adu no ya halam de ke hari ba du di ai khoi khura tun goi chakhi luhong mai wa let na ne taw ai yong chi kari taw du ai kan bam khang re adu di hen nang luhong ba ta bani ne taw nang thau do si yam ta na thok pa yam serious ba thau do nang gi thau do si ni nupi na nupa da nam du le si taw ai ma ga lai mi na ba ngam moi ne nang su khangi na tro
ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯀꯅꯥ ꯂꯩꯒꯦꯗꯣ ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯂꯥꯡꯂꯦꯟꯒꯤ ꯃꯐꯝꯗ ꯋꯥ ꯉꯥꯛꯇꯅ ꯍꯤꯡꯒꯗꯕ ꯁꯔꯨꯛꯄꯨꯗꯤ ꯏꯇꯥꯎ ꯑꯩ ꯁꯤꯈꯤꯅꯤ ꯍꯥꯏꯁꯤꯅꯤ ꯔꯤꯂꯦꯛꯁ ꯍꯦ ꯅꯨꯄꯤꯗꯨ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯀꯩꯅꯥ ꯀꯜꯂꯦ ꯍꯥꯏꯕ ꯑꯃ ꯊꯣꯛꯑꯦ ꯅꯉꯣꯟꯗ ꯆꯦꯜꯂꯦ ꯍꯥꯏꯕ ꯑꯃ ꯊꯣꯛꯑꯦ ꯃꯧ ꯑꯣꯏꯒꯗꯕ ꯃꯥ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔꯦ ꯑꯍꯜ ꯂꯃꯟꯅ ꯋꯥ ꯈꯟꯅꯔꯦ ꯍꯥꯏꯔꯦ ꯅꯪꯒꯤ ꯋꯥꯁꯤ ꯌꯥꯝ ꯂꯨꯔꯤꯅꯦ ꯑꯗꯨ ꯑꯣꯏꯒꯅ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟꯕꯨ ꯀꯧꯊꯣꯛꯑꯒ ꯃꯥ ꯍꯥꯟꯅ ꯆꯦꯟꯖꯜꯂꯒꯦ ꯏꯇꯥꯎ ꯂꯥꯡꯂꯦꯟꯒꯤ ꯍꯣꯞ ꯃꯌꯥꯝꯁꯤꯡꯗꯨꯗ ꯑꯩꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯥ ꯌꯥꯔꯣꯏꯅꯦ ꯑꯩ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯂꯥꯡꯂꯦꯟꯅ ꯍꯤꯡꯉꯤꯁꯤ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯏꯇꯥꯎ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤ ꯅꯪ ꯅꯔꯥꯏꯕꯛꯀꯤꯅ ꯈꯔ ꯅꯪ ꯂꯧꯕ తాꯕꯅꯤ ꯏꯇꯥꯎ ꯑꯩ ꯀꯔꯤ ꯇꯧꯗ꯭ꯔꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛ ꯑꯝꯇꯪ ꯀꯞꯊꯣꯛꯑꯣ ꯑꯗꯨꯁꯨ ꯃꯧ ꯑꯅꯧꯕ ꯑꯣꯏꯗꯣꯏꯁꯤꯒꯤ ꯃꯃꯥꯡꯗ ꯃꯇꯝꯗꯨ ꯅꯉꯣꯟꯗ ꯋꯥ ꯍꯪꯉꯛꯀꯅꯤ ꯅꯪ ꯁꯤꯟꯗꯥ ꯂꯤꯊꯣꯛꯑꯣ ꯑꯗꯨꯗꯤ ꯅꯣꯏꯅꯤ ꯄꯨꯟꯁꯤ ꯑꯣꯏꯅ ꯂꯥꯛꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯄ꯭ꯔꯥ ꯏꯇꯥꯎ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯛꯀꯅꯨ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝ ꯆꯪꯅ ꯀꯩꯅꯥ ꯀꯟꯅ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗ ꯅꯪ ꯅꯆꯤꯟꯗꯒꯤ ꯋꯥ ꯈꯔ ꯐꯣꯡꯗꯣꯛꯑꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯅꯥꯟꯊꯣꯛꯑ ꯆꯦꯜꯂꯛꯄꯣꯏꯗꯤ ꯐꯩꯅꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯃꯤꯌꯥꯝꯒꯤ ꯃꯣꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯟꯕꯤꯕꯅꯤꯅꯦ ꯍꯣꯏ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯟꯕꯤꯕ ꯑꯣꯏꯅ ꯅꯨꯄꯤꯁꯤ ꯂꯧꯕ ꯇꯥꯔꯦ ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯇꯥꯕꯅꯤꯅꯦ ꯑꯁ ꯅꯪꯒꯤ ꯋꯥꯁꯦ ꯑꯩ ꯑꯣꯏꯅ ꯀꯣꯛ ꯉꯥꯎꯁꯜꯂꯛꯑꯦꯗ ꯑꯩ ꯑꯣꯏꯅ ꯕꯣꯔꯥ ꯁꯦꯒꯥꯏꯕ ꯁꯦꯠꯂ ꯆꯠꯇ꯭ꯔꯣ ꯀꯩꯝ ꯇꯧꯔꯛꯑꯦ ꯐꯔꯦꯁꯦ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯑꯒꯅꯦ ꯏꯔꯦꯟꯖꯅ ꯄꯣꯊꯥꯔ ꯈꯟꯅꯁꯤ ꯑꯩ ꯀꯣꯛ ꯀꯔꯤꯝ ꯊꯣꯛꯇ꯭ꯔꯦ ꯇꯣꯝꯕ ꯇꯥꯕ꯭ꯔꯥ ꯇꯥꯏꯌꯦ ꯚꯥꯏ ꯆꯥꯅꯤꯒꯤꯗ ꯄꯣꯔꯛꯑꯣ ꯍꯣꯏ ꯚꯥꯏ ꯅꯪ ꯂꯣꯏ ꯄꯣꯔꯛꯑꯣ ꯍꯣꯏ ꯀꯗꯥꯏꯗ ꯄꯨꯜꯂꯤꯅꯣ ꯅꯪꯕꯣ ꯑꯗꯨꯏ ꯅꯨꯄꯤꯗꯨꯕꯨ ꯅꯪꯕꯣ ꯏꯇꯥꯎ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯂꯣꯏꯅꯕꯅꯤ ꯇꯤꯟꯅꯕꯅꯤ ꯍꯥꯏꯔꯗꯅ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯣ ꯄ꯭ꯂꯤꯖ ꯁꯦꯔꯤꯌꯁ ꯃꯨꯟ ꯑꯝꯇ ꯈꯟꯅꯁꯤ ꯀꯩꯗꯧꯔꯒꯦ ꯀꯗꯥꯏꯗꯅꯣ ꯀꯩꯅꯥ ꯀꯛꯀꯟꯕꯤꯁꯤꯡꯗꯨꯅ ꯅꯪꯅ ꯀꯔꯣꯝꯗ ꯑꯃꯨꯛ ꯊꯦꯡꯅꯔꯨꯏꯅꯣꯗ ꯅꯪꯁꯨ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯑꯩ ꯅꯉꯣꯟꯗ ꯁꯤꯌꯔ ꯇꯧꯕꯅꯤ ꯑꯗꯨ ꯅꯪ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯅꯪꯁꯨ ꯑꯩ ꯍꯥꯏꯔꯣ ꯀꯣꯛ ꯀꯔꯤꯝ ꯊꯣꯛꯇꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯀꯔꯤ ꯑꯩ ꯈꯟꯐꯝ ꯈꯪꯗꯅ ꯅꯉꯣꯟꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯣꯛ ꯊꯣꯛꯇꯦ दादा चा पाइसे चा लेजरे ओए ꯑꯩ ꯆꯥ ꯊꯣꯛꯑꯦ अदुगा करिगी चानी पुरो हाइरिबा ꯑꯩ ꯂꯣꯡꯅ ꯄꯣꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯇꯣꯝꯅ ꯍꯥꯏꯕꯅꯤ ꯈꯪꯕ꯭ꯔꯥ हौसि फावबा आइबु वाराउरिब्रो नंग तबु आइगी ओइजानिंगलुबा लंजखिबा इरागा पियरो हाइरा ꯑꯩꯁ ꯌꯥꯝ ꯑꯣꯏꯅꯩꯌꯦ अदो नहान मखै तोमबदा हाइरमलबसुने हौजिक्ति आइ लैरबनिना आइगोंद ओइना हाइरगदबनी नत्रनि तादा ꯁꯨꯃꯤ तादा तादगी मरुसे कमाइ तौदैनो खंदे ओइना यामना चावी इकाइना मरो मथिगलिबा ꯌꯥꯅꯤꯗ अदो नंगना सुमाइ सुम सावबसे पुसिगी ओइना तोकपिगेनोबा ꯃꯁꯤ ꯅꯨꯄꯤꯁꯤ ꯁꯥꯎꯕ ꯌꯥꯝ ꯄꯥꯝꯖꯥꯠꯅꯤꯅꯦ नंगना सुमाइ सुम सावबसे आइगी थमोइसिनने याम पेनजैयेबा ꯑꯁ ꯃꯥꯗꯤ ꯐꯨꯔꯗꯤ ꯍꯔꯥꯎꯗꯣꯔꯤ ꯑꯁꯤꯗꯤ अदो आइ मुगी थबायम लेहवी सी चा थक्तो ꯑꯩ ꯊꯣꯏ ꯆꯧ सी चा थक्तो ꯑꯩ ꯊꯣꯏ ꯆꯧ सी चा ꯍꯣꯏ ꯆꯧ ꯌꯦꯡꯒꯦ ꯍꯥꯎꯋꯤꯅꯦ ꯊꯛꯆꯜꯂꯨꯅꯦ दादा ngahte leibiramuko ꯑꯩꯅ ꯅꯨꯄꯤ ꯂꯤꯁꯤꯡꯃꯨꯛ ꯀꯣꯏꯔꯕ ꯑꯁꯨꯃꯥꯏꯅ ꯐꯖꯕ ꯑꯃ ꯌꯥꯎꯗꯦꯅꯦ ꯍꯦꯟꯅ ꯁꯤꯗꯤ ꯅꯪ ꯅꯣꯡꯃ ꯅꯣꯡꯃꯩ ꯁꯥꯎꯕ ꯐꯔꯛꯑꯅꯤꯍꯦ ꯍꯟꯗꯛꯇꯅ ꯆꯥꯛꯈꯨꯝꯗ ꯍꯦꯟꯖꯥꯡ ꯇꯣꯏꯅ ꯁꯦꯝꯗꯣꯔꯤꯍꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯃꯗ ꯑꯩꯅ ꯁꯤꯔ ꯐꯥꯎꯕꯗ ꯇꯧꯔꯣꯏ ꯑꯩ ꯃꯥꯡꯕꯒꯤ ꯃꯥꯡꯕ ꯃꯥꯡꯖꯈ꯭ꯔꯁꯅꯨ ꯂꯩꯈꯥ ꯇꯥꯕꯒꯤ ꯇꯥꯕ ꯇꯥꯖꯈ꯭ꯔꯁꯅꯨ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕ ꯅꯠꯇꯦ ꯃꯤ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯉꯝꯗꯦ ꯅꯪ ꯉꯥꯡꯉꯤꯗꯨ ꯀꯩꯅꯣ ꯐꯔꯦꯁꯦ ꯅꯣꯏ ꯌꯨꯝꯁꯤꯗꯅꯦ ꯋꯥꯔꯤꯁꯦ ꯁꯥꯟꯅꯕ ꯌꯥꯔꯣꯏꯗꯣꯔꯦ ꯀꯥꯏꯗꯅꯣ ꯆꯠꯂ ꯁꯥꯟꯅꯕꯁꯦ ꯑꯗꯨꯅ ꯐꯅꯤ ꯂꯥꯛ ꯏꯃꯨꯡꯗ ꯆꯪꯉꯣ ꯂꯥꯛ ꯑꯩ ꯗ꯭ꯔꯦꯁ ꯍꯣꯡꯉꯤꯕ ꯃꯣꯏ ꯏꯃꯨꯡꯒꯤ ꯂꯤꯂꯥꯁꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯗꯣꯔꯤ ꯃꯣꯏ ꯏꯃꯨꯡꯁꯤ ꯀꯔꯤ ꯊꯣꯛꯒꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯩꯁꯨ ꯂꯤꯂꯥ ꯌꯥꯎꯅ ꯄꯨꯟꯅ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯇꯥꯅ ꯃꯁꯤ ꯂꯩꯇꯦꯡꯅ ꯊꯜꯂꯕ ꯌꯨꯝꯁꯤ ꯃꯁꯤ ꯕꯣꯝ ꯑꯃ ꯂꯪꯖ ꯊꯨꯒꯥꯏꯅꯤ ꯃꯁꯦ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯃꯁꯤ ꯇꯥꯅ ꯇꯥꯁꯤꯟꯅ ꯊꯤꯜꯂꯤ ꯑꯩꯁꯦ ꯑꯣꯐꯤꯁ ꯆꯠꯅꯕ ꯃꯔꯝ ꯇꯥꯖꯧꯗ꯭ꯔꯦ ꯑꯝꯇ ꯂꯩꯁꯤꯟ ꯀꯔꯤ
kana kari thabakki ꯑꯩꯒꯤ ꯃꯤꯡ ꯍꯨꯏꯊꯧ ꯂꯥꯕ ꯁꯣꯝꯅ ꯌꯨꯝꯁꯤꯒꯤ ꯀꯅꯥ ai yum sigi miyoini ai gi mingen thoni kauje imaga pabung sum mapanda isangi manakta chakri kari haina bikiba ꯑꯦꯟꯇꯣꯅꯤ 나이는 라이신 바람ꯁꯦ ꯀꯩꯝꯇ ꯈꯪꯕꯤꯗꯕ꯭ꯔꯥ hekta takbiu kedo ꯂꯨꯄꯥ ꯂꯥꯛ ꯇꯔꯥ 이몽ꯁꯤꯗꯒꯤ ꯂꯧꯒꯅꯦꯅ ꯆꯦ ꯊꯝꯃꯝꯕꯗꯣ 이몽ꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯋꯥꯕꯨ ꯊꯧꯑꯣꯏꯗꯅ ꯀꯔꯤꯁꯨ ꯈꯟꯅꯗꯕꯩ ꯋꯥꯔꯥ ꯑꯦ ꯑꯩꯈꯣꯏ ꯋꯥꯕꯨ ꯊꯧꯑꯣꯏꯗꯕ ꯍꯥꯏꯕꯁꯤ ꯑꯁꯤ ꯑꯅꯥꯟ ꯅꯪꯕ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯁꯤ ꯇꯣꯏꯕ ꯈꯪꯉꯤꯀꯣ yam luri bo apamni pabung na lupa lak taragi sinpam mama takpirambadi sumge apam Mane. soila ai sur sarkar gi thabak changbusi chai phasatri ML ore bo matung da phana koina ngauchak na dunu lairaga thabak si phangja ai koi pabung nai gi thabak si gi wanom bada atu pada lupa lak ni phu manga pi kya kana da pi banoi di ai chukang adu da ina hairi bana thabak sai gi merit performance da khan bani masi masi da koi mungda matha sakra ba thodo ma khak thabak tawre tolop chare ha bi mai mi gi lupa lak khara gi mathoi aina puri aduga mana hujik si ai mung si sau fazna sulang nari ai budi ai imaga pabung na isi yung pa lo luhong no si adu da ina hairi bana mi gi mara lupa ma fawo to le makai ai yung pan kiroi long kiroi mi 야래 이 능이 와 따블라 근데 미스터 앤토니 ai gi wa ta dana di ai ni karam no wa sa ga 능 가이도 그냥 ai mungi maram da kai sukang dana lupa lak tara hek pi wa bide lupa lak tara sai na koi da pi bang ma sen bam la maduna na koi ke dong na gari bano 알겠다 na koi na ngi lau ge hari bisna karam mo sen doi ka gari bra sei kya gi no 샌더이 어이 알겠다 나는 그들 루바 락다라 삐가니 아이고는 너무나 닝담 뭐 삐가니 미나이 나이 탕이 열린 록톡 삐가니 강가브라 닝tam yoli ai budi kana su papu ne ai ningtam na chaliba chari ba hingli bu miyo bane 거기는 응아부 와도 너희 뭐 얘기 앞으로 하토로 하토로 머리 얘기 앞으로 oi ai su miyo bane na nongmai mo tondu bu da kasi pa kale adu wa ki budi bokte 말는데 number 1 ai pa kang ne ai ma shiki bida tada no wa hu ga ba kana suli ai koi imaga pabung na khar kapla hu buduna wa khalam ne 미스터 앤토니 ꯑꯩꯈꯣꯏꯅ ꯆꯪꯁꯤꯜ ꯂꯩꯕ ꯊꯕꯛ ꯑꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯅꯈꯣꯏ ꯃꯇꯝꯁꯤꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯆꯧꯕ ꯇꯧꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯋꯥꯕ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯀꯔꯦꯝ ꯀꯊꯥꯏ ꯂꯩꯕꯒꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯅꯈꯣꯏꯕꯨ ꯁꯣꯏꯅꯥꯏꯔꯅꯣ ꯅꯠꯇ꯭ꯔꯒꯅ ꯅꯊ꯭ꯋꯥꯏꯗ ꯂꯧꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯦ adu ba hujiki ai ge henba are ma sinpam mo po boletri thagi to lo khra phangli bisu mi gi mathoi hun mane sendoi pu bune ai sa gi khras ne sinabu da wa ba moidi kamduk si 야래 루파 락 망아 못하기 땅 망아한테 도망가다버리 모두들 샘 사람들아 봐 루파 락 야선 사리브 내용 루파 락 이들 레이 가 루파 락 생들 샘 사지브 나쁜지 감옥도 망이래 에이 몰라 그래 이거 Get to the room! Get to the room! Get to the room! ngakang sin no mai sin no na lebe ang telang silo si yari ka do re no police ke una bi maning thung da chen khram mang thung ta le do ang telang silo ke do oi amra sangabra ai on the kill am chen kre 그래 난 독이다 어이 걔다 할매 laktara ꯅꯪ ꯌꯨꯝꯁꯦ ꯋꯥꯡꯉꯦꯅꯦ ꯂꯪꯉꯦꯅꯦ ꯍꯥ ꯁꯤ ꯂꯥꯛꯇꯔꯥꯗꯣ ꯍꯥꯏ ꯇꯥꯝꯅꯤꯅꯦ kai de wano da pabung na pension phangdring de sabiri bim sine kara mon bon laisini si dena kari bulai thabak tawri tolop chari du mai mi gi mathoi un badai si dore phibam ni nang nen pharam ni to ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯑꯩ ꯊꯕꯛ ꯈꯟꯈꯤꯕꯒꯤ ꯂꯥꯛ ꯀꯌꯥ ꯄꯤꯁꯤꯟꯈꯤꯕꯗꯨꯒꯤ ꯍꯧꯖꯤꯛ ꯇꯣꯂꯣꯞ ꯐꯪꯉꯥꯏ ꯉꯄꯣꯇꯦꯟ ꯃꯊꯣꯏ ꯈꯣꯡꯒ ꯂꯩꯁꯦ ꯉꯣ hai nak sud mai dok bro ꯇꯣꯜꯂꯤꯕ ꯂꯤꯁꯤꯡꯗ ꯅꯠꯇꯦ ꯂꯥꯛꯊꯅꯤꯗꯣ sumine ꯇꯜꯂꯖꯥꯅꯤ ꯇꯣꯂꯣꯞ ꯐꯪꯗꯧꯕ ꯑꯦ ꯑꯗꯨ ꯚꯥꯏ ꯃꯣꯏ ꯃꯤꯔꯗ ꯀꯥꯞꯁꯤꯟꯕꯤ ꯃꯤꯉꯣꯟꯗꯒꯤ ꯂꯥꯛ ꯂꯥꯛ ꯀꯂꯦꯛꯁꯟ ꯇꯧꯕ ꯀꯥꯡꯕꯨꯗꯣ ꯑꯃꯗꯪ ꯊꯦꯡꯅꯔꯗꯤ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯕꯛꯁꯤꯗꯗꯤ ꯑꯝꯇ ꯇꯝꯃꯝꯗ꯭ꯔꯦꯗꯅ nangi mauksa gi laibak thiba dok dok sing je hausik sa dum mayong nari ꯑꯁꯦꯡꯕꯅꯤꯅꯦ ꯚꯥꯏ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯔꯣꯝꯗꯤ ꯂꯥꯜꯂꯦ ꯃꯤꯒꯤ ꯃꯔꯛ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨ ꯊꯧ ꯐꯪꯔꯦ ꯏꯃꯥꯟꯅꯕ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯂꯥꯏꯕꯛ ꯐꯔꯦꯅꯦ ꯀꯥꯏꯗꯅꯣ ꯁꯤꯕꯣ adu bai taw nang di yum palam ni khara di sapram lagani ꯀꯗꯥꯏꯗꯩꯅꯣꯗ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯉꯥꯛ ꯂꯩꯗꯅ ꯈꯟꯅꯕꯗ ꯌꯨꯝꯗ ꯑꯃ ꯆꯪꯗ꯭ꯔꯕꯅꯦꯃꯤ ꯅꯪꯕꯨ kai noise ꯑꯗꯨꯕꯨ ꯊꯕꯛ ꯐꯪꯔ ꯏꯃꯥꯟꯅꯕꯒꯤꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯀꯟꯅ ꯃꯝꯃꯤꯁꯦ ate de university da mirak ba maru pang sin kam dawri nang di police department leib ni loi khangong ꯍꯣꯏ ꯍꯣꯏ ꯃꯥ ꯊꯣꯛ ꯇꯧꯔꯦ ꯑꯗꯨꯅꯤ
ꯑꯩꯈꯣꯏ ꯀꯣꯅꯨꯡꯃꯥꯡꯒꯤ ꯕꯁꯟꯇꯗꯨ ꯀꯣꯂꯦꯖꯇꯁꯨ ꯑꯣꯏꯈ꯭ꯔꯦꯗꯅ ꯕꯁꯟꯇꯕꯣ ꯍꯣꯏꯅꯦ ꯑꯩ ꯑꯗꯨꯒꯤ ꯀꯔꯤ ꯅꯨꯄꯤ ꯃꯔꯩ ꯌꯥꯝ ꯌꯥꯎꯏ ꯗꯤꯕꯦꯠ ꯌꯥꯝ ꯃꯃꯤꯡꯗꯨꯕꯨ ꯏꯕꯣ ꯗꯤꯕꯦꯠ ꯌꯥꯝ ꯌꯥꯎꯏꯗꯣ ꯕꯤꯖꯤꯇꯥꯕ꯭ꯔꯣ ꯕꯤꯖꯤꯇꯥ ꯃꯥꯗꯤ LLB ꯇꯝꯕ ꯎꯈꯤꯜ ꯑꯣꯏꯈ꯭ꯔꯦꯗꯅ ꯑꯣ ꯆꯥꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯨꯠ ꯐꯦꯠ ꯇꯧꯕ ꯂꯩꯁꯪꯒꯅ ꯐꯣꯟꯗ ꯂꯩꯁꯪ ꯀꯝꯗꯧꯈ꯭ꯔꯦ ꯃꯥꯅ ꯊꯤꯀꯥ ꯇꯧꯈ꯭ꯔꯦ ꯃꯥꯗꯤ ꯑꯩꯒ ꯌꯥꯝ ꯇꯣꯏ ꯊꯦꯡꯅꯩ ꯌꯥꯝ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯗꯣ ꯃꯌꯥꯝꯗꯒꯤ ꯂꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯅꯪꯗꯤ ꯍꯧꯖꯤꯛ SD ꯑꯣꯏꯔꯦꯗꯅ ꯑꯁ ꯑꯩ ꯋꯥꯊꯣꯛꯈꯣꯅꯦ ꯀꯔꯤ ꯅꯪ ꯉꯁꯥꯏꯗꯩ ꯍꯦꯟꯊꯣꯏꯕꯒꯤ ꯏꯕꯥꯏꯕꯒꯤ ꯄꯥꯎꯗꯤ ꯇꯝꯗꯦ ꯑꯁ ꯍꯦꯟꯒꯣ ꯋꯥ ꯉꯥꯡꯕ ꯍꯧꯗ꯭ꯔꯦꯗ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯍꯦꯟꯅ ꯃꯃꯥꯡ ꯍꯦꯟꯅꯗ꯭ꯔꯦꯃꯤ ꯅꯪꯕꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ 이베비는 세는 놈들 말이 뭐용덕이 소록 여우래더나 그이노 숨으라네 세영물이 바이 아육다 자기 못다 시원나 브라 나우르 누가리 레게를 그대로가 아도 왜 hentoiba 와클록싱이 번빠네 이베비 쇼핑 미나디나 야리 모이와시 독식에 들어가 해네 이베비도 그야 반대 랑주 쾅다이네 아도 바이 반대는 마사디 세이고딩 lep티 어홈라 머리라 수그럼 파는 농아리니 뭐 누가 이번에도네 hentoib나 좀 농아고도 레버디 이베비기 본치디 뭐 이베비 타이네 깨타비나고도 빌로이토 에이 감도래 비어르 뭐 이때이보 산도나만 랑틱랑나 틀라가 누구 뭐 빠봉네 신비 이브게는 쿠야 통 두칼람 파미네 에이 그리 두카노네 바이 마이 두칸 두 가리 마사 마얌 파링 타비 마이 두 머릅도 비르 로온도 비르 마둠디 가리 마사이 가르바 다 하이타레 아두디 센데 빠져나 빠이람라네 강드레 바이 아코이 람시드 머릅 도르 가리 피바 론 도르 가리 피바 시 아코이 람기 니옴 나이데 미 싱시 몽시다 그대로 칼로게 들어가 아두비 베비 와클록싱 레비 타박 타랑 신베이브는 비 hentoib나 좀 농아고도 레버 수마 톡봉감 넘 야르게 들어가 능보 미웨 독시 낭이는 가만히 똑다리바 그이 무당이 노이시 그이 교회에게 누피 이는 저 꼭 들이디다 다생내기 오이거든시 아마도 복다 보자니 아마 땡땡 땡어디 싱들 수담도 Sir, yes sir. Okay sir. 락셔게 sir, sir. Yes sir. 에이 그리 ጳ울레네 Yes begini sini do. Kuino nadra moromnaga ngaktan enatan wari sana ufangdamne. Forever kidan ture. 에이 파레 이쇼 비싸거든 동민을 써야 돼. 거기 농고 있으면 도와줘 Pasal ngana ya bang atini, nunggu main tak Cina saya bahu na bro. Aduh ada su. Kaino, lambi siapa pun tu main sak bahu na bro. Gani mau tu mesti selesai ke main tu gunia. Kada taksan biru male, matam sam sak khala bani, kada gian tan rati phaga dau bani. Madam, ay laksa bro, madam. Yarani, ay tum pasal nak hai lagi. Asok pun dia bro. Asok pun dia bro. Yes, I am man. I know I will know she will meet in the hair corner. Now do I know she will be on it? I was thinking me out and you were calling little cry. Here now, why you away? I shouted. Oh, yeah, then I know she'll put that out of Nang ay bumasak kang dabra. Ay, arway mo matong tayo lamang. Lari mo sige. Lari mo sige na.
낭무 타라고 말해. Kaya na nga siya taro mo pido masibo. Asok sang na papun si mahinga sida. Nang lang siya matoram gani halba ay no mo gusto kalo din eh. Masih ay no oy fiancé. 낭무 Please, Hen. Nang wa matangang gano. Lako. Ay nang mo na yung pawat tilam lagi. Nang nasyado yung wa na sure lao. Ay nang mo na yung ditanggan pawat tilam lagi lao. Ay namu kayam nungshige. Ay namu kayam nungshige. Nangi nungshibala. Ibi na kogla ro eder masu trai chala ko me ko tulage. Me ko tulage. Ay ingre siro re. And it's no more. Hen, please control yourself. Ay you control no. Madam kaya. Nang wo de chiga na. Why am I about shino ke garba? Masi na na I wa de level ba na kari control no. Ay cái lại đây một cái sang yên trâu đi. Xin lỗi thầy Phật dạy xin lỗi. Hay. Ê, thôi, anh chở nó mà thằng anh गाड़ी trên đây traffic jam rồi, chở. somso yobiro ma segi merkni ma yungar su mana kana sakai toro eh Ma, ay gisiyam luna tinasarak pa maruk ni. 너 아이네들 전부 사강자들 Ay riming langin. Ay Punjab ki district amada deputy commissioner na Lezaban. 어 썰 매담 아무나 아용 앞뷰 Khởi nói mày ham đây khởi là sao vậy đấy? Ai sẽ lại? hen 나 좀 쏘게 hen 아이 좀 쏘게 hen 어디 있어 놓고 마세 얌나 포미니 마기 높이도 투 그걸 알릭더미나 보니 마기 높이도 너무래 기몽도도 마 다생나 다 모이 쇼키가 Kamain to mo na hay shibo. 다생나 할보다 고 해비대 생시사스터 남들을 참는답니다 이게 뭐 회나 이게 뭐 회나 그 슬랍들 pompis에 마기를 홍보는 못 되게 이게 뭐 회나 마기를 홍보는 못 되게 로항로야 갑기부터 테마다 프랍고 뭐 이메네 이게 뭐 없는 딩 bakaypse 아kösu 다생나 농아이 됩니다 하이 그래도 왜 오래? 하이 도네 하이 남들 그럼 누게 하이 아이 다범 셀루브네 마야미 코이 신을래봐 마야미 또 너랑 쉬어 그래서 또 개노니 그래도 왜 오래 장엄 생이민 그 hen도 hen 그래도 미남 시간에 망청 실로봐 어떤 악자 픽장 anyway 미남 씨 바사드 디슈브니 아이슬랑네 강로 아이 밍다 그래 아이기 밍 앤토니 강나부 풍제 담는 와이제 아이 손덕이 MCS 되어보네 hꯧ직 마우드 예스는 오이 부자리 Ay shu, mayam ka tingna dana. Asum na wari buat ay kar sabo pangjaba. Ay siya mo ngay sa. 매담 다그서리 Adoy ko'y matang sabo do mo tingna ba. 그러면 Nga sige di, ay mo yung sarili. 체크비나 아이기 왜 그럽시 다생는 뽑기 뽑으면서니 아이 그리고 아 10월부터 이야기 아. 아이 다생는 뭐로 뽑으니 이야기 아이씨 hen 같으네 야이네세 얌퍼리네 두디야 마기는 비비아비 쇼 나게는 신기분이 보이네 도우야 아이기 수많은 뭐 신비비디 이야기 나 호지가 내는 hen 어떠더니 hen 마망에 hen 나트 앙아우가 딱 만나래
ꯅꯪꯒꯤ ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯊꯕꯛꯇꯨꯗ ꯍꯦꯟꯅ ꯁꯤꯟꯅꯒꯦ ꯀꯃꯥꯏ ꯈꯜꯂꯤꯅꯣ? ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛꯇꯣ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯥꯕꯨ ꯊꯛꯄ ꯌꯥꯈꯤꯔꯣꯏ ꯉꯥꯎꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯅ ꯈꯥꯝꯂ ꯂꯣꯏꯔꯦ Okay. ꯀꯥꯟꯗꯤ ꯈꯣꯏꯃꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯀꯧꯊꯣꯛꯂꯁꯤ ꯑꯗꯨꯒ ꯊꯕꯛꯁꯤ ꯁꯠ ꯁꯠ ꯍꯪꯖꯤꯜꯍꯧꯗ꯭ꯔꯗꯤ ꯃꯤꯅ ꯁꯣꯏ ꯍꯟꯈ꯭ꯔꯅꯤ Okay. ꯅꯣꯏꯅꯤꯃꯛ ꯃꯇꯤꯛ ꯆꯥꯕ ꯉꯥꯛꯇꯅꯤ. Let's see. ꯐꯔꯦ ꯅꯪ ꯑꯩꯒꯤꯗ ꯑꯃꯨꯛꯇ ꯀꯣꯏꯊꯣꯔꯛꯑꯣ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯀꯨꯞꯅ ꯋꯥꯔꯤ ꯁꯥ ꯑꯗꯣ ꯗ꯭ꯌꯨꯇꯤꯅꯦ. ꯑꯣ ꯁꯣꯔꯤ ꯁꯣꯔꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯗꯤ ꯗꯃꯥ ꯅꯨꯡꯁꯤꯌꯦ ꯀꯥꯏꯗꯩꯅꯣ ꯑꯩꯒꯤ ꯆꯍꯤꯔꯣ ꯑꯩꯒꯤ ꯆꯍꯤꯁꯤ 28 ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗ꯭ꯔꯤ ꯀꯣꯟꯅ ꯆꯦꯟꯁꯦꯕ ꯑꯩ ꯍꯧꯖꯤꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕ ꯕꯥꯏꯛ ꯑꯃꯒ ꯀꯥꯔ ꯑꯃꯗꯤ ꯂꯩꯇ꯭ꯔꯤꯕ khitang lamna saladi helicopter da saningi dana ada khoi mana manipur se single lamni na helicopter pai ba sing da panne lebi yati ai je jahaz sam du lining mani tawri sada manipur gi nambul turen imphal turen kamai jahaz thadar ni da as manipur da pom sa yam thi sai ai ro ai ong ji kai le ya ro ai london da le ye hayeng di ai new york da pai do ni ai gi number sa ai gi number city international number ni पृथ्वी में फोन कुछ तो लोई सकते नहीं हाय हाय मार मकता पाव फोन सिक्का थमको बाय बाय हेलो आई मिनिस्टर को वारी सारी है मिनिस्टर ने साक सार का हल्लो ना काम ले रहा बोर्ड में मांगता मागी केंद्र की लंबी हुम्फू मुक्त से मोहारी मसानु भी ने मरो मत तामो ले संग ये थमगरे ने तांग हम ने सामा हेलो आई बैंकॉक ले ये आई याम तुथोरा नहीं है हाय हाय कई ले रहा है ना ले रहा लोरे कई ना अदो नंग हम हाय बदो अस नंग हम सियन से बदो आई कितन कुदुंग सा दबा हौजी बुदी यार ने लाख उमद्रा मु फंगे बिल फंगे हाय हाय यार ने थम नंग नंग लाग या इतो आई को बकरी गिनो थबन दो जोसलो काय सौजेनो हलक बदो युंगा लग से यारो मसीदी काय थौसे ना इताव आई यू थनिंग यू थबदि सिनिंग मतम सिबा यारोइदो आई याम थुना सिबा पामे सिबदि याम सोफिबि मोंगनि ने सिबगसि याम नुंगाइना खंगिबि वानेबा ताव सिबसि नंग पिकनिक चटपोइन खलोरबा वाथि वारेम तौनको नंग नसा अहुम लेरबनि नंग इबिआइबि खंद्रसु नसाइ खलो स्मराइ बकिनि केन ममाना मा योक्सने मपा याउद्र ममाना लोइ होना याब्रा हाइसा हा उसे कोया दौना नंग इबिआइबि नंग उरिंग गोंदोंइ खलोरबा फरक तुरंगांग नुको नंग इबिआइबि से महिने द्रगा नंग नुपीम थिरगे ब्रो हा से सिताव न तो हाइनागी द्रे करी आई याउरि म्याम से आई अदु केंत पाम दिसि यार मयाम जा पाम खलो लो चलो वाइस कइनो याम के थरी सिबो कदाइ दा मुचा तोइनो आई थबाम ले लाइ तो थबा सिबो कइनो आई खंगन दना ने उपुदगी पैसा गलाउ थोगा अकी अमाउ दंगाउ थो तो लेबदि यारो युंगाउ जंगाइ मतमसिदा इमुंगी थबक सुद्रबसु नसा सिंगसे यशिनबिगे दबनि ए मतम सुपदाइबु मी होइना थागनो वांगांग नो रोसि वालोरे ए वांगांग नो शशिब कइनो हिंगलि बनम बुमी ना था दबा याब्रने यार तो अफाउ रे सरकनु आई पापु नमक तारबनि नंगिने न थोतो हनो तो तोसो खंगब्रा नंग ना इङोन वांगांग बा याबै करी राइ लगे बा आई गिराइ ले हैसि नुइ फसे फसे ngang no ba नुइ दुमै ngang na ri ai mathang lak ba I kai ni ko सिताव मसिनु बिजे मसे मथों हम द खंगदम ने मसे ए मथोमरा खंगदबति कइनो हा मथोमरा खंगदबति कइनो इराइ किनी आइना तौजरो बगिनी हाइद्रा आई खामबगी वानी नते नंगना तलिबा सासे मिरा kana चनबा साजनो बा तादा सोंग त खने बियु यु तलिबा मकाइ से बागी नुपीनी ये यु एक तत्रबा आई समाइ नुपीना ते मसा फाउ मना तम त संबया दि मसा सिंग सिने माने युंगारि ल पखि बंगाक तने ए किन बिरो सिबो अस बि काय खंगदम बिजे केनो ने ai na ngang si yu manam na min khali ai na सिनु बिजे मसे नुइ फसे फसे ngang no ko नुइ दुमै ngang na dai sani ko मानम द लोइना बतिन बया रो दम नते तादा सोंग त काय खोदि काय को आई वा फम से तादा की मांग त सेदुक सगे फरे थौदो अमा दे खैनि लेमिनारे हौजि ती सा सोम लेदना माना आइबु सुनिया मा या निग्रबदी नाहाना आइबु ता थुपिर पया द्रो कतबै मा सासु को फोलो रे बरा नुइ वारि से english film yeng ba cham ma na se ba सिगा को सिताव मसे मथों हम खंगदन वांगांग बजे मागी हैने बि उले हैना बि त कैनो हा हैना बि त कैनो आइबु नगिने पिने हैदना नोमता नन निया ममा त पुथो बिब्रा हायो नोमता नन निया ममा त पुथो बिब्रा ए ताइने तो
ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯦ ꯅꯪꯕꯨ ꯅꯈꯨꯠꯇ ꯍꯥꯝꯃꯒ ꯄꯤꯖꯈꯤꯕ ꯅꯠꯇ꯭ꯔꯥ ꯏꯄꯥꯝꯗꯒꯤ ꯄꯨꯝꯅꯃꯛ ꯍꯣꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯔꯨꯞ ꯇꯧꯕ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯈꯣꯝꯒꯠꯂꯒ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯈꯛ ꯐꯝꯂꯤꯕꯁꯦ ꯅꯣꯡꯃꯇ ꯅꯪ ꯊꯣꯛꯂꯛꯇ ꯌꯦꯡꯁꯤꯟꯂꯤꯕ꯭ꯔꯣ ꯌꯦꯡꯉꯣ ꯌꯦꯡꯗ꯭ꯔꯤꯕ ꯊꯣꯛꯏ ꯊꯣꯛꯇ꯭ꯔꯤꯕ ꯍꯥ ꯑꯗꯨꯅ ꯌꯥꯔꯕ ꯌꯦꯡꯉꯣꯏꯅ ꯌꯦꯡꯗ꯭ꯔꯤ ꯊꯣꯛꯏꯅ ꯊꯣꯛꯇ꯭ꯔꯤꯅꯤ ꯀꯥꯏꯅꯒ ꯍꯣꯏ ꯊꯣꯛꯏ ꯊꯣꯛꯇ꯭ꯔꯤꯅꯤ ꯐꯩꯅꯦ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯍꯥꯟ ꯀꯅꯥꯅ ꯅꯨꯄꯤ ꯑꯃꯅ ꯀꯥꯔꯒ ꯊꯤꯜꯂꯛꯑꯝꯃꯤ ꯍꯥꯏꯗꯅ ꯌꯨꯒ ꯊꯛꯇꯗꯅ ꯑꯐꯕ ꯅꯨꯄꯥꯒ ꯁꯥꯗꯅ ꯍꯥꯏꯌꯣ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯃꯗꯨꯒꯤ ꯋꯥꯗꯣ ꯅꯪ ꯈꯪꯉꯣꯏ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯑꯩꯅ ꯌꯨ ꯊꯛꯀꯅꯣ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯅꯪꯅ ꯌꯨ ꯊꯛꯇꯤꯁꯤꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯒꯤꯔꯕ ꯍꯥꯏꯌꯣ ꯅꯪꯅ ꯌꯨ ꯊꯛꯇꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯅꯪꯁꯨ ꯌꯨꯗꯣ ꯈꯔ ꯊꯛꯀꯦ ꯍꯥꯏꯗꯦ ꯅꯪꯁꯨ ꯇꯥꯎ ꯅꯪꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯃꯥ ꯃꯊꯪ ꯅꯪ ꯂꯩꯍꯧꯁꯨ ꯑꯩꯅ ꯃꯁꯤ ꯂꯥꯜꯂꯕꯗꯤ ꯅꯪ ꯄꯪꯅꯥ ꯍꯥꯏꯁꯤꯅ ꯅꯪꯅꯦ ꯑꯉꯥꯎ ꯐꯩ ꯊꯕꯛꯀꯗꯤ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩꯅ ꯗꯨꯀꯥꯟ ꯊꯣꯛꯄ ꯉꯝꯕꯁꯤ ꯅꯪ ꯀꯔꯤꯒꯤꯅꯣ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯅꯨꯄꯥꯅꯤ ꯀꯔꯤꯝꯇ ꯁꯨꯗ꯭ꯔꯕꯁꯨ ꯃꯤ ꯌꯥꯝꯃꯗ ꯂꯦꯞꯄꯤꯗꯨꯅ ꯂꯦꯞꯄ ꯐꯥꯎꯗꯤ ꯌꯥꯏꯗꯅ ꯑꯣ ꯑꯩ ꯁꯤꯔꯦ ꯈꯜꯂꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯂꯩꯇꯦꯅ ꯈꯜꯂꯣ ꯋꯥ ꯂꯣꯏꯕ ꯅꯠꯇ꯭ꯔꯥ ꯅꯨꯄꯥꯅꯦ ꯍꯥꯏꯗ ꯁꯛꯇꯥꯅꯕꯨ ꯍꯦꯛ ꯑꯩꯁꯨ ꯏꯕꯦ ꯍꯥꯏꯕꯤꯅꯤꯗꯅ ꯌꯨꯒ ꯊꯛꯇꯗꯅ ꯑꯐꯕ ꯅꯨꯄꯥꯒ ꯁꯥꯔꯒ ꯁꯦꯝꯃ ꯌꯥꯝ ꯁꯥꯎꯅ ꯂꯩꯃꯤꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯕꯤ ꯅꯣꯏ ꯅꯥꯇꯩ ꯈꯔ ꯂꯥꯎꯅꯔꯝꯃꯅꯤ ꯆꯪꯉꯛꯑꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯑꯗꯨ ꯏꯆꯦꯃ ꯑꯩ ꯒꯥꯔꯤꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯍꯣꯏ ꯕꯦꯝꯃ ꯕ꯭ꯂꯣꯀꯦꯖꯁꯤꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯅꯦ ꯂꯝꯕꯤꯗ ꯂꯩꯔꯦꯅ ꯍꯥꯏꯕꯅꯤ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯦ ꯄꯦꯜꯂꯕꯅꯤ ꯕꯟ ꯕ꯭ꯂꯣꯀꯦꯠꯀꯤ ꯋꯥꯁꯤꯗꯤ ꯌꯥꯎꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅꯤ ꯑꯗꯨꯕꯨ ꯕꯟ ꯕ꯭ꯂꯣꯀꯦꯠꯁꯤꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯒꯗꯤ ꯑꯩꯕꯨ ꯒꯥꯔꯤ ꯃꯆꯥꯒ ꯑꯃꯠꯇ ꯇꯣꯡꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯤ ꯌꯥꯏꯕꯤꯌꯥ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯃꯥ ꯌꯧꯖꯔꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯍꯦꯔꯣꯗꯣ ꯗꯨꯕꯥꯏꯗꯩ ꯊꯣꯛꯂꯛꯑꯅꯤ ꯃꯥ ꯊꯣꯛꯂꯛꯑꯗꯤ ꯎꯟꯅꯁꯦ ꯍꯥꯏꯔꯛꯂꯅꯤ ꯑꯦ ꯗꯨꯕꯥꯏꯗꯗꯤ ꯃꯥꯗꯤ ꯀꯩꯗꯧꯔꯤꯕ ꯀꯣꯏꯔꯤꯅꯦ ꯃꯥꯗꯤꯅꯦ ꯀꯣꯏꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯔꯤ ꯄꯣꯠꯅꯤ ꯑꯉꯛꯄ ꯅꯨꯄꯥꯅꯤꯗꯤ ꯏꯆꯦꯃ ꯑꯗꯨꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯣꯏꯖꯥꯠꯅꯤꯅ ꯈꯔ ꯄꯥꯏꯕ ꯃꯥꯜꯂꯤ ꯑꯗꯨ ꯉꯥꯏꯈꯣ ꯃꯥꯗꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯃꯥꯕꯨꯔꯣ ꯏꯆꯦꯃ ꯁꯤꯡꯖꯃꯩꯗ ꯁꯨꯝ ꯂꯩ ꯍꯥꯏ ꯎꯔꯤꯄꯣꯛꯇ ꯁꯨꯝ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗ ꯁꯨꯝ ꯂꯩ ꯍꯥꯏꯌꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯆꯦꯃ ꯑꯗꯨꯗꯤ ꯌꯥꯏꯕꯤꯌꯥ ꯃꯥꯒꯨꯝꯕ ꯅꯨꯄꯥ ꯎꯅꯕꯗ ꯒꯥꯔꯤ ꯃꯆꯥꯁꯤꯅꯗꯤ ꯀꯩꯗꯧꯔꯤꯅꯤ ꯃꯥꯏ ꯒꯥꯔꯤ ꯑꯆꯧꯕꯅ ꯃꯥꯏ ꯂꯥꯛꯆꯅꯤ ꯀꯩꯅꯣ ꯃꯥꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯔꯕꯁꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗ ꯆꯠꯇꯤ ꯈꯣꯡꯅ ꯆꯠꯄ ꯌꯥꯝꯅ ꯄꯥꯝꯃꯤ ꯏꯆꯦꯃ ꯌꯥꯏꯕꯤꯌꯥ ꯉꯁꯤꯗꯤ ꯑꯩ ꯇꯦꯟꯁꯟ ꯈꯔ ꯂꯩ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯅꯣꯡꯃ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯇ ꯁꯥꯁꯤ ꯅꯪ ꯌꯥꯎꯔꯣ ꯏꯆꯦꯃꯒꯤ ꯇꯦꯟꯁꯟ ꯂꯩꯕꯗꯨꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗ ꯂꯣꯏꯅ ꯐꯗꯣꯏꯅꯦ ꯑꯩꯈꯣꯏ ꯍꯦꯔꯣꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗꯤ ꯀꯣꯛ ꯆꯤꯛꯄ ꯇꯦꯟꯁꯟ ꯋꯥꯡꯕꯒ ꯂꯣꯏ ꯐꯗꯣꯏꯖꯥꯅꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯇꯧꯒꯦ ꯏꯆꯦꯃ ꯍꯜꯂꯣ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯖꯄꯥꯟꯗ ꯂꯩꯌꯦ ꯀꯩꯅꯣ ꯉꯔꯥꯡꯅ ꯗꯨꯕꯥꯏꯗ ꯂꯩ ꯉꯁꯤꯅ ꯖꯄꯥꯟꯗ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯄꯥꯏꯔꯤꯅꯦ ꯉꯔꯥꯡ ꯑꯍꯤꯡ ꯍꯨꯏꯁ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯝ ꯑꯃ ꯂꯩꯌꯦ ꯃꯍꯥꯛꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ ꯄꯥꯏꯍꯜꯂꯛꯀꯦ ꯑꯝꯇ ꯄꯥꯏꯌꯨ ꯏꯆꯦꯃ ꯋꯥꯔꯤ ꯁꯥꯟꯅꯧꯋꯣ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯛꯄꯤꯌꯣ ꯑꯩ ꯂꯤꯁꯪ ꯆꯠꯇ꯭ꯔꯥꯅꯦ ꯑꯩ ꯏꯕꯦ ꯍꯥꯏꯕꯤꯅ ꯍꯨꯔꯥꯟꯕ ꯍꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯥꯟꯅ ꯈꯪꯅꯕꯤꯕ꯭ꯔꯣ ꯏꯆꯦꯃ ꯏꯕꯦꯝꯃ ꯃꯥ ꯂꯩꯗꯣ ꯖꯄꯥꯟꯗ ꯅꯠꯇꯦ ꯀꯣꯡꯄꯥꯟꯗꯅꯦ ꯀꯣꯡꯄꯥꯟꯗ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯇꯅꯦ ꯅꯈꯣꯏ ꯅꯥꯇꯩꯒ ꯊꯣꯛꯈꯤꯕꯅꯤ ꯅꯨꯄꯥꯗꯣ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯖꯦꯝꯁ ꯕꯣꯟ ꯀꯔꯤ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯖꯦꯝꯁ ꯕꯣꯟ ꯅꯨꯄꯥꯗꯣ ꯈꯔ ꯆꯦꯛꯁꯜꯂꯨ ꯁꯤ ꯏꯕꯦꯝꯃꯅ ꯐꯣꯟ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯤ ꯑꯣꯟꯅꯔꯝꯅꯤ ꯏꯆꯦꯃ ꯃꯤ ꯃꯥꯗꯤ ꯖꯄꯥꯟꯗ ꯂꯩ ꯍꯥꯏꯔꯛꯑꯦ ꯍꯣ ꯊꯥꯖꯗ꯭ꯔꯒ ꯐꯣꯟꯗꯣ ꯇꯧꯁꯜꯂꯣ ꯃꯥꯏ ꯀꯣꯂꯔꯇꯤꯟꯗꯣ ꯀꯩ ꯍꯥꯏꯔꯛꯀꯦꯅ ꯌꯦꯡꯉꯨ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯖꯄꯥꯟꯅꯤꯗ ꯏꯆꯦꯃ ꯌꯥꯏꯕꯤꯌꯥ ꯅꯪ ꯁꯤꯃꯅꯦ ꯃꯥꯅꯕꯨ ꯑꯩꯉꯣꯟꯗ ꯃꯆꯤꯟ ꯊꯤꯔꯝꯒꯗ꯭ꯔꯅꯦ ꯃꯥꯅꯕꯨ ꯃꯆꯤꯟ ꯊꯤꯔꯝꯃꯗꯤ ꯈꯪꯒꯅꯤꯗꯅ ꯃꯥ ꯏꯆꯦꯃ ꯑꯩ ꯒꯥꯔꯤꯗꯣ ꯁꯣꯏꯍꯜꯂꯅꯨꯀꯣ ꯆꯠꯂꯨꯈꯤꯒꯦ ꯀꯩꯗꯧꯔꯦ ꯅꯪ ꯂꯩꯔꯗꯤ ꯄꯥꯕꯨꯡ
ꯄꯥꯕꯨꯡ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯤ ꯑꯩ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯕꯅꯤ ꯗꯨꯀꯥꯟꯒ ꯑꯃꯠꯇ ꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯩ ꯗꯨꯀꯥꯟꯗꯨ ꯆꯪꯉꯨꯔꯝꯃꯤꯅꯦ ꯂꯩꯔꯝꯗꯗꯨꯗ ꯌꯨꯝꯁꯤꯗ ꯂꯥꯛꯏꯕꯅꯤꯅꯦ ꯍꯥꯏ ꯀꯩꯅꯣꯗꯤ ꯍꯦꯟꯊꯣꯏꯗꯤ ꯍꯧꯖꯤꯛꯇꯅꯦ ꯄꯥꯈꯪ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯑꯃꯒ ꯍꯦꯔꯣ ꯁꯥꯗꯅ ꯄꯥꯈꯪ ꯁꯥꯅ ꯆꯠꯈ꯭ꯔꯦꯗꯅ ꯈꯪꯗꯦ ꯅꯍꯥꯟꯁꯨ ꯀꯅꯥ ꯅꯨꯄꯤ ꯑꯃꯅ ꯀꯥꯔꯒ ꯊꯤꯜꯂꯛꯑꯝꯃꯦ ꯍꯥꯏꯕꯅꯤ ꯃꯗꯨꯗꯒꯤ ꯌꯨꯒ ꯑꯃꯠꯇ ꯊꯛꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤꯗꯗꯅꯅꯦ ꯍꯧꯖꯤꯛꯇ ꯃꯗꯨꯒꯤ ꯂꯥꯎꯅꯔꯝꯂꯤꯕꯅꯤ ꯃꯆꯥ ꯑꯍꯨꯝ ꯂꯩꯔꯕ ꯃꯥꯅ ꯄꯉꯥꯎ ꯉꯥꯎꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯥꯏꯟꯅ ꯌꯥꯗꯦ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯅꯤꯃꯛ ꯖꯦꯜꯗ ꯍꯋꯥꯏ ꯆꯥꯒꯗꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯍꯦꯔꯥ ꯄꯥꯕꯨꯡ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝꯗꯒꯤ ꯍꯦꯟꯅ ꯂꯣꯟꯅꯔꯕ ꯃꯇꯝꯅꯤ ꯃꯗꯣ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯇꯕꯅꯅꯤ ꯍꯥꯏꯗꯣꯛꯇꯕꯅꯅꯤ ꯅꯨꯄꯤ ꯑꯍꯜ ꯂꯩꯅ ꯑꯅꯨꯄꯤ ꯑꯍꯟꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯌꯥꯗꯦ ꯏꯄꯥ ꯂꯩꯔꯤ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯖꯦꯜꯗ ꯊꯝꯒꯦ ꯑꯗꯨ ꯄꯥꯕꯨꯡ ꯗꯨꯀꯥꯟꯗ ꯊꯝꯅꯤꯡꯉꯥꯏꯅꯦ ꯒꯥꯔꯤ ꯃꯆꯥ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯌꯥꯔꯒꯗꯤ ꯂꯨꯄꯥ ꯂꯥꯛ 5-6 ꯈꯤꯇ ꯄꯤꯌꯨ ꯏꯄꯥꯗꯤ ꯀꯗꯥꯏꯗꯩ ꯄꯩꯁꯥ ꯍꯥ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯀꯅꯥꯁꯨ ꯀꯦꯁ ꯅꯦꯛꯄꯤꯔꯗ꯭ꯔꯦ ꯀꯅꯥꯁꯨ ꯍꯥꯏꯕꯤꯔꯗ꯭ꯔꯦ ꯏꯄꯥ ꯄꯩꯁꯥ ꯂꯩꯇꯦ ꯑꯗꯨ ꯄꯥꯕꯨꯡ ꯃꯥ ꯈꯪꯍꯟꯗꯅꯅꯦ ꯑꯩꯅ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯦ ꯕꯗꯥ ꯊꯝꯗꯣꯛꯇꯨꯅꯅꯦ ꯄꯥꯕꯨꯡ ꯑꯩ ꯒꯥꯔꯤ ꯃꯆꯥ ꯆꯤꯡꯈꯠꯂꯛꯅꯕ ꯍꯥꯏꯗꯅꯅꯦ ꯁꯦꯜ ꯊꯥꯈ꯭ꯔꯕꯅꯤ ꯄꯥꯕꯨꯡ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯇꯣꯝꯅ ꯆꯂꯥꯏꯕꯅꯤꯅꯅꯦ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ ꯃꯗꯣ ꯏꯁꯥꯅ ꯄꯥꯝꯖꯕ ꯅꯤꯄꯥꯗ ꯂꯩꯔꯨꯕꯅꯅꯤ ꯅꯣꯏ ꯉꯝꯅꯕ ꯍꯣꯠꯅꯧ ꯑꯗꯨꯕꯨ ꯉꯥꯏꯈꯣ ꯀꯔꯤꯅꯣ ꯅꯪꯅ ꯃꯤ ꯃꯁꯥ ꯈꯪꯍꯟꯗꯅ ꯂꯧ ꯏꯪꯈꯣꯜ ꯕꯟꯙꯥꯟ ꯊꯝꯃꯦ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯂꯧ ꯏꯪꯈꯣꯜꯒꯤ ꯀꯦꯁ ꯍꯥꯏꯁꯦ ꯌꯥꯝ ꯂꯨꯕꯅꯤꯅꯦ ꯍꯦ ꯕꯟꯙꯥꯟ ꯍꯥꯏꯕꯁꯤꯗ ꯂꯩꯕ ꯌꯣꯟꯕ ꯍꯥꯏꯗꯅ ꯏꯅꯔꯤꯕꯅꯤꯅꯦ ꯃꯗꯨ ꯍꯌꯦꯡ ꯍꯦꯟꯊꯣꯏꯅ ꯈꯪꯉꯛꯑꯕꯗꯤ ꯀꯝꯗꯧꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯄꯇꯥꯗꯥꯔꯒꯤ ꯁꯣꯏ ꯌꯥꯎꯗꯅ ꯄꯩꯁꯥ ꯄꯤꯔꯛꯏꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯀꯔꯝꯕ ꯅꯤꯄꯥꯅꯣ ꯄꯥꯕꯨꯡ ꯁꯣꯏꯕꯨꯗꯤꯅꯦ ꯃꯥꯅ ꯌꯨ ꯉꯥꯎꯔꯤꯉꯩ ꯃꯇꯝꯗꯅꯦ ꯑꯩꯅꯅꯦ ꯅꯝꯐꯨꯗ ꯇꯧꯍꯟꯕꯅꯤ ꯌꯨ ꯉꯥꯎꯗ꯭ꯔꯕ ꯃꯇꯝꯗ ꯑꯣꯏꯔꯕꯗꯤꯅꯦ ꯁꯣꯏ ꯇꯧ ꯍꯥꯏꯕꯒ ꯌꯥꯔꯣꯏꯗ ꯄꯥꯕꯨꯡ ꯏꯄꯥꯒꯤ ꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯍꯌꯦꯡ ꯍꯦꯟꯊꯣꯏꯅ ꯃꯁꯥ ꯈꯪꯗꯦꯅ ꯆꯦꯟꯊꯣꯛꯈ꯭ꯔꯗꯤ ꯀꯝꯗꯧꯕ ꯈꯪꯗꯦꯗꯅ ꯃꯥꯅ ꯆꯦꯟꯕ ꯌꯥꯕ꯭ꯔꯅꯦ ꯌꯨ ꯉꯥꯎꯔꯤꯉꯩ ꯃꯇꯝꯗ ꯑꯣꯏꯒꯦꯔꯥ ꯉꯥꯎꯗꯕ ꯃꯇꯝꯗ ꯑꯣꯏꯒꯦꯔꯥ ꯁꯣꯏꯗꯣ ꯃꯥꯅ ꯇꯧꯕꯅꯤ ꯄꯥꯕꯨꯡ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯤꯅꯅꯦ ꯀꯔꯤꯒꯨꯝꯕ ꯏꯝꯐꯥꯜ ꯍꯦꯛ ꯊꯨꯡꯂꯔꯕ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯦ ꯊꯨꯅꯃꯛ ꯊꯥꯗꯣꯛꯈ꯭ꯔꯒꯅꯦ ꯃꯅꯥ ꯃꯅꯤꯡꯒ ꯑꯃꯠꯇꯅ ꯍꯟꯗꯕꯤꯗꯅꯦ ꯑꯩ ꯊꯨꯅꯃꯛ ꯕꯗꯥꯎ ꯍꯟꯗꯣꯛꯀꯅꯤ ꯄꯥꯕꯨꯡ ꯑꯩꯅ ꯁꯤꯜꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯋꯥꯅꯕ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯑꯃꯗꯤ ꯏꯆꯥꯁꯤꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅꯕꯅꯤ ꯄꯥꯕꯨꯡ ꯆꯨꯝꯃꯤ ꯏꯁꯥꯅ ꯍꯥꯏꯕꯁꯨ ꯅꯪꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯣ ꯅꯆꯥꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨꯅꯦ ꯕꯦꯝꯃ ꯅꯪꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯂꯥꯟꯗꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯒꯗꯕꯅꯤꯀꯣ ꯏꯄꯥ ꯈꯪꯉꯤ ꯅꯪ ꯅꯁꯥꯒꯤꯗꯃꯛꯇ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯁꯤꯡꯒꯤ ꯑꯣꯛꯇꯕ ꯅꯪꯒꯤ ꯅꯨꯄꯥꯒꯤꯗꯃꯛꯇ ꯅꯪꯅ ꯍꯣꯠꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯏꯄꯥ ꯈꯪꯉꯤ ꯗꯥꯗꯥ ꯅꯪꯅ ꯁꯤꯗꯤ ꯀꯃꯥꯏꯅ ꯂꯣꯏꯅꯔꯤꯕ ꯄꯥꯕꯨꯡ ꯑꯩꯒꯤ ꯃꯤꯅꯤ ꯗꯨꯀꯥꯟꯒꯤꯅꯦ ꯌꯥꯡꯒꯦ ꯑꯗꯨꯝ ꯇꯧ ꯗꯥꯗꯥ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯒꯥꯔꯤ ꯃꯆꯥꯁꯤꯡꯗꯨꯕꯨ ꯌꯧꯕꯤꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯗꯥꯗꯥ 이베마 수마이 떠버려. 트럭 머리를 볼거 가리 마사싱도. 세나파티 요딩데 로이 메이 타게. 에이바! 너희 너것도 그래 열받았다. 하! 까이는 거라게. 이베마. 뭐이니 부으로 탈라가. 페트롤 해절을 쿠백도 타게. 하! ꯑꯗꯣ ꯕ꯭ꯂꯣꯀꯦꯠ ꯂꯩꯔꯦ ꯂꯝꯕꯤ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏꯗꯨꯕꯣ gal army gari khara lakudi yagda jolo kyo pai le. Lupa lang kung bumagayan mag-isip pa. Mà tụi vậy chứ, tụi vậy. Ay no, si tago daw siya kanina. Pause po na magtari. Ay bu hospital pa walang sa lubo na sunod. Kamay tawre. Uji hospital dele hore. ICU de tungana thamori. Hen na mabu sena hore. Karigumba anaba na kastang hanturagadi hen nangi na naktalakani na hore. Talisang. Ay ro na bagida magtuwayragadi. Aduk tahadra ba siyayda. Hawzig manga tari ba kudong tipase. Mashiha na mayaw gabo na sungganin na kali talisang. Langlen, miway ba ibsang agpanida. IBIB na law silim ba senpam si panayam ba senpam uramane. Aduga moying kondisu hen yung ngawringida namdra soy tawlaga badop thamto mi hari. Sangak mo nupi hayab dunida.
तालेशंग माना तौरीबदो मसा मरनाय नुंगायनाबा नते मतम मसिगी पुंशी महिंगदा वाता पादा ममा अमा हाइबदो ओइनबगिदमक्तनी माइथीबा नत्रगा माइ पाकपा हाइबसिदी मियोइबा खोइददी खुबा खुनमनी अखोय माबा हेक्ता मराल पिसिनबा यादे हेनगी सोरानबा लेने तालेशंग होय वफमदु नाकल अमरमदबुदी सुमंगनी अदुबु आई मरुप हेन मराले हाइबसिमदी आई सुग्या यानिंदे मरमदी आई मरुप हेना इबी आईबी नुंगसिगिबा नोंगमदा पामखिबा यावकिदे इबी आईबी ने हेंदा नमदुल लिसनखिबा मदु पुन्ना मगोइदनसु मखोय जिलु होंगदना अंगांगदि लेरेदना नुपा नुपी ओइबगी तना थाना याद्र मरी हाइबा मदि लेरेदना मशीदा हेना साउरिबनी हाइदना खोंफम हंदना लेबसे चुमदे तालेशंग लांगले आई मरुप हेन वखल फादबा ngamdaba मबुनिंग फादबा ngamdaba नुपा अबदा नते मांगा सिसु मदोमतगु वखलना ngasisu leitapum khangdana lere युम्बान बगी पुंसी आइबसिगा मागी पुंसीगा इसम समना दम ले हिंग ममसुंग सीबा अनिगी मरक्ता पले फम खंगदबा पुंसी मदा आइगी मरु फेन ngasisu लेलिने लांगले तालेशंग पुंसी खोंथांग अमना निंग बकाय बगी दम पुंसी चु पैसा इथंदा निंग बकाय नरब सिंजबदी चुमदी तालेशंग लांगले नंग दिंगसी असो मिसक ओइरे यो नुमित खुदिंगी युदा थक्तु लेरंबा आइगी मरु फेन नंग ने यू थकनो हाइबदगी ngasidi yu likla amada thakki ngasi su yu amada thaktana nangi na nakta salu jaidana aikuni lakmina bane lambi dang hak pandul leiringe da khangudana phone ama khak lakse ibi ai bido kaino ma tokre तालेशंग करी थौदो थोखरे करंबा पुंशी महिंदा काउंगम लरोइदबा निंगमदबा नुमितसिंगदो हौखरे हाइबा आई ngasisu amata काउथोक्तri अदुबु आइना नोमोदसु वखल तौरदा फिबम अमदा महागना ngasi हिंदन लेरंबा सिदि आई तसिंगना मक नुंगाइते तालेशंग फारे अखोय नोमो उननबा सिलसि उनदबदि यादबने को तालेशंग लांगले आइगी मरुप हेंगी दमक्ता ख्वाइदिगी वाजबा मागी दमक्ता ख्वाइदिगी खंजबा मिसक्से आइने अदुबु आइवंदिगी हेना हेंगी दमक्ता खंजबा इसागी ओजब पुनमक थादोक्तुना मांगरदबा मागी पुंसीबु असुंबा लंबिदा पुरगनबु होनबदी आई ओइरमद्रे नंग ओइरमिने लांगलेन तालेशंग नंगी सिंगबा नंगी साउरबा पुक्सेलस आइना नंबु थागतबा ngamde आइना नंबु हन्नना थागले लांगले तालेशंग को मैबुंग मा फंगजबसे आइगी ओइना सुखयादा लाइबक फखरबा आइगी मरुप हेंदो मादे खंगौदबा मेकु अमदसु नंगा उननी हाइदना मा हेक्तमक संगकनी तालेशंग माना नंगा उनरगा मागी मबुनिंगी वासिंग दोपा मा यामना पामोबे अरे अखोय कोनम उनरसे आई ngasiगी आई सलुगे होय तालेशंग हौजिक मार्गे फिबम मसिदा आइना तौगदब सिबु करिनो शांगलबा चही कया आइगी पुंसीबु तत्तना वाहलकबा फाथादुना तलाकबा महाकी चनफम खंगलरोइदबा नुंगसिबसे आई करबा मफमदा थमगनी लांगले अइना नुंगसिबा करिनो खंगलपा मिकुप्तदगी नंगसे अइगिदि ताइबंग पान हाइबदो ओइजरिबनी अइसु नंगबु थमोइ सेंना नुंगसिए लांगले Good evening, madam. I am the Sanjarki. कदोमदगिनो यम थाजदना यानी I will sing very good. होय आइगी पुंसीदा खंगनखिबा थेंनखिबा मिसिंबु आई कैदुन गुस्तु काउथोक्सदि आइदि खंगौदना लंबिदे थेंनखिबदुदा आइबु काउथोकपिरमलागद्रा हाइना ओंथोकनि गाइनि संजरकपन कै लेबगे ताकबियु सुमाय तौने ngasi aigi marup amaga songam tang sakhangnaba chanmina chainaba ngasi aikoini chanmina chainabani हाइबिरि सिबु कैनो आइदि भागुदा तासदनि sumai tौने ai su hengi marumne
ꯍꯦꯟꯒ ꯁꯣꯝꯒꯗꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯇꯥꯖꯩ ꯍꯣꯏ ꯉꯁꯤ ꯍꯦꯟꯊꯣꯏꯕꯗꯣ ꯁꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥ ꯃꯐꯝꯁꯤꯗ ꯂꯥꯛꯀꯗꯧꯕ ꯃꯥꯟꯗꯤꯌꯦ ꯑꯩꯅ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗꯗꯤ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗꯣ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ ꯑꯩ ꯍꯣꯁꯄꯤꯇꯥꯜꯁꯨ ꯌꯧꯖꯔꯨꯔꯦ ꯏꯕꯥꯏꯕꯤꯗꯣ ꯈꯔ ꯁꯥꯐꯍꯧꯔꯦ ꯑꯩꯗꯤ ꯍꯦꯟꯊꯣꯏꯕꯗꯣ ꯁꯣꯝꯗ ꯆꯠꯂꯝꯃꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯤꯗ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥ ꯃꯐꯝꯁꯤꯗ ꯌꯧꯔꯛꯇ꯭ꯔꯤꯌꯦ ꯐꯔꯦꯅꯦ ꯋꯥ ꯑꯝꯇꯒ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝꯒꯤ ꯌꯨꯝꯁꯤꯕꯨ ꯍꯧꯖꯤꯛ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯔꯤꯒꯦ ꯁꯨꯝ ꯆꯝꯅꯪꯖꯕꯅꯤꯀꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯅꯤ ꯏꯕꯨꯡꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩ ꯏꯆꯦꯅ ꯆꯥꯟꯗꯤꯒꯔꯗ ꯂꯩ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯦ ꯃꯈꯣꯏ ꯆꯥꯟꯗꯤꯒꯔꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯅꯤ ꯄꯥꯕꯨꯡꯁꯨ ꯍꯧꯖꯤꯛ ꯏꯕꯨꯡꯒꯤ ꯃꯅꯥꯛꯇ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩ ꯑꯩꯅ ꯍꯟꯗꯛꯀꯤ ꯁꯨꯇꯤ ꯑꯦꯁꯦꯛ ꯂꯣꯏꯕꯒ ꯆꯥꯟꯗꯤꯒꯔꯗ ꯆꯠꯄꯗ ꯄꯥꯕꯨꯡꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯈꯤꯒꯗꯧꯕꯅꯤ ꯂꯥꯡꯂꯦꯟꯒꯤ ꯏꯃꯥꯗꯤ ꯑꯣ ꯁꯣꯔꯤ ꯃꯦꯗꯥꯝꯒꯤ ꯏꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯆꯍꯤ 3 ꯍꯦꯟꯖꯤꯜꯂꯛꯂꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤꯁꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯨꯔꯦ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯁꯤ ꯌꯨꯝ ꯄꯥꯜꯂꯣ ꯂꯨꯍꯣꯡꯉꯣꯅ ꯇꯛꯁꯤꯟꯕꯗꯩ ꯑꯩ ꯃꯊꯥ ꯁꯥꯏ ꯃꯦꯗꯥꯝꯒꯤ ꯃꯐꯝꯗꯗꯤ ꯃꯦꯗꯥꯝꯒꯤ ꯄꯥꯕꯨꯡꯅ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤ ꯑꯃꯨꯛꯇꯁꯨ ꯍꯧꯗꯣꯛꯇꯕ ꯃꯇꯤꯛ ꯆꯥꯔꯕ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯂꯨꯍꯣꯡꯕ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯅꯤ ꯍꯥꯏꯗꯅ ꯄꯥꯈꯠꯆꯕ ꯋꯥꯖꯕ ꯃꯤꯄꯥꯏꯖꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯁꯞ ꯁꯥꯕ ꯃꯊꯧꯗꯥꯡꯅꯤ ꯑꯩꯗꯤ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯅꯔꯛꯄꯗ ꯀꯣꯏ ꯍꯦꯛꯇ ꯆꯤꯛꯑꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯅꯤꯡꯖꯕ ꯑꯩꯅ ꯈꯟꯖꯕ ꯀꯅꯥꯁꯨ ꯂꯩꯖꯔꯛꯇꯦ ꯂꯥꯟꯅ ꯂꯧꯕꯤꯅꯨꯀꯣ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤ ꯑꯩꯗꯤ ꯃꯍꯧꯁꯥꯅ ꯃꯤꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯖꯗꯦ ꯍꯣꯏ ꯑꯩꯁꯨ ꯁꯦꯔꯤꯌꯁ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯕꯨ ꯃꯐꯝꯅ ꯃꯇꯝꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯅ ꯂꯦꯞꯈꯤꯕ ꯈꯣꯡꯐꯝꯀꯌꯥ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯅꯥꯏꯕꯗꯤ ꯇꯥꯏꯕꯪꯂꯣꯟ ꯆꯠꯂꯤ ꯑꯍꯣꯡꯕ ꯅꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯛꯇ ꯅꯠꯇꯅ ꯃꯍꯧꯁꯥꯁꯨ ꯑꯍꯣꯡꯕ ꯅꯥꯏꯔꯦ ꯂꯥꯟꯅ ꯂꯧꯕꯤꯅꯨꯀꯣ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯩꯅ ꯑꯗꯨꯝ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯩꯒꯤꯁꯦ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯂꯩꯔꯝꯕꯒꯤ ꯁꯨꯝ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯦꯟꯊꯣꯅꯤꯅ ꯍꯥꯏꯕꯤꯅꯤꯡꯂꯤꯁꯤꯕꯨ ꯀꯩꯅꯣ ꯄ꯭ꯂꯤꯖ ꯗꯣꯟ ꯃꯥꯏ ꯃꯦꯗꯥꯝ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯍꯥꯛꯄꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯄꯟꯂꯩꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯅ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯔꯒꯦ ꯈꯜꯂꯨꯔꯦ ꯑꯩꯒꯤ ꯋꯥꯐꯝꯁꯤꯗ ꯑꯗꯣꯝꯅ ꯌꯥꯕꯤꯕ ꯅꯠꯇ꯭ꯔꯒ ꯌꯥꯕꯤꯗꯕ ꯇꯣꯉꯥꯟꯅ ꯊꯝꯂꯒ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕ ꯐꯥꯎꯗꯨꯅ ꯇꯥꯕꯤꯌꯨ ꯂꯥꯡꯂꯦ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯦꯟꯊꯣꯅꯤ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩꯒꯤꯗꯃꯛꯇ ꯑꯣꯏꯅꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯌꯨꯝꯕꯥꯡꯒꯤ ꯋꯥꯈꯜ ꯑꯩꯉꯣꯟꯗ ꯊꯧꯗꯨꯅ ꯑꯩꯒꯤ ꯋꯥꯁꯤꯗ ꯇꯥꯕꯤꯌꯨ ꯄ꯭ꯂꯤꯖ ꯍꯤꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯄ꯭ꯂꯤꯖ ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯇꯥꯕꯤꯌꯨ ꯑꯗꯣꯝꯁꯨ ꯂꯝꯗꯝꯁꯤꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯌꯥꯔꯒꯗꯤ ꯌꯧꯅꯕ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯋꯥꯐꯝꯁꯤꯗ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯀꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗꯗꯤ ꯑꯆꯧꯕ ꯃꯆꯥ ꯍꯥꯏꯕ ꯑꯃ ꯂꯩꯇꯕꯅꯤ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯨꯕꯅ ꯋꯥꯐꯝꯁꯦ ꯑꯩꯅ ꯍꯧꯗꯣꯛꯐꯝ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯁꯨꯝ ꯍꯧꯗꯣꯛꯆꯕꯅꯤ ꯃꯁꯤꯗꯕꯨ ꯑꯩꯅ ꯍꯥꯏꯔꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯦꯟ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯊꯧꯔꯥꯡ ꯍꯥꯏꯕꯗ ꯂꯩꯇ꯭ꯔꯕꯁꯨ ꯑꯩ ꯉꯁꯤꯁꯨ ꯅꯪꯒꯤꯗꯃꯛ ꯈꯣꯡꯐꯝ ꯍꯣꯡꯗꯅ ꯂꯦꯞꯂꯤꯌꯦ ꯍꯦꯟ wari sabu suya. Ada, hospital adum leng dana lebiu yadro. Mapam sida kari kita maklak biri beno.
ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯀꯦꯅ ꯈꯜꯂꯝꯕꯅꯦ ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯄꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯄꯥꯎꯈꯨꯝ ꯐꯪꯂꯔꯣꯏꯗꯕ ꯆꯥꯎꯔꯕ ꯋꯥꯍꯪ ꯑꯃꯅꯤ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯏꯀꯥꯏꯕ ꯄꯣꯛꯏ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯏꯀꯥꯏꯍꯟꯒꯦ ꯍꯥꯏꯗꯅ ꯀꯧꯕ ꯅꯠꯇꯦ ꯑꯩꯅ ꯈꯜꯂꯝꯕꯗꯤ ꯅꯪꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯂꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯗꯅ ꯂꯝꯕꯤꯗ ꯁꯣꯔꯣꯛꯇ ꯑꯉꯥꯎꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯒꯤ ꯋꯥꯍꯟꯊꯣꯛꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯍꯤꯡꯂꯝꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯃꯨꯛꯇꯁꯨ ꯈꯜꯂꯨꯗꯕ ꯑꯃꯅꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯕꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯅꯪꯒꯤ ꯁꯦꯡꯂꯕ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅꯁꯨ ꯅꯪꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯑꯩ ꯇꯧꯔꯣꯏ ꯑꯩꯕꯨ ꯎꯅꯁꯤ ꯍꯥꯏꯔꯛꯑꯅꯨ ꯑꯩꯒꯤ ꯁꯛꯁꯤ ꯎꯠꯇꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤ ꯑꯩ ꯆꯠꯂꯒꯦ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯉꯨꯕ ꯉꯝꯗꯕꯅꯤ ꯉꯁꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯈꯟꯒꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯅꯪꯒꯤꯗꯃꯛꯇ ꯋꯥꯒꯅꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯅꯪꯁꯦ ꯑꯩꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤ ꯑꯣꯏꯔꯨꯗꯨꯅꯅꯤ ꯃꯗꯨꯅꯕꯨ ꯌꯥꯝꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯅꯪꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯀꯧꯕꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯎꯅꯕꯗ ꯏꯀꯥꯏꯕ ꯀꯔꯤꯁꯨ ꯄꯣꯛꯇꯦ ꯑꯩ ꯍꯧꯖꯤꯛ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯈꯨꯗꯣꯡꯊꯤꯕꯒꯤ ꯄꯥꯎ ꯑꯩ ꯄꯨꯝꯅꯃꯛ ꯇꯥꯔꯦ ꯑꯩ ꯃꯗꯨ ꯈꯪꯗꯦ ꯈꯪꯗꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯈꯪꯁꯤꯟꯅꯗꯕ ꯎꯁꯤꯟꯅꯗꯕ ꯍꯥꯏꯕꯗꯨꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯔꯤ ꯁꯝꯅꯗꯕ ꯊꯧꯗꯣꯛꯁꯤꯡꯗ ꯑꯣꯏꯒꯗꯧꯕꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯒꯗꯧꯕꯗꯤ ꯅꯠꯇꯤꯌꯦ ꯑꯩ ꯍꯧꯖꯤꯛ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯑꯩ ꯃꯇꯝ ꯈꯔ ꯌꯥꯎꯔꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩ ꯅꯪꯒ ꯑꯃꯠꯇ ꯑꯣꯏꯒꯦ ꯍꯥꯏꯕ ꯑꯩꯒꯤ ꯐꯤꯔꯦꯞꯇꯤ ꯂꯩꯇꯦ ꯃꯥꯡꯂꯕ ꯑꯩꯒ ꯅꯛꯅꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯤꯡꯆꯠ ꯊꯤꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯐꯪꯉꯣꯏ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯃꯤꯄꯥꯏꯕ ꯀꯔꯤꯁꯨ ꯄꯣꯛꯇꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯀꯅꯥꯅꯁꯨ ꯐꯠꯇꯕ ꯃꯆꯨ ꯇꯩꯁꯤꯟꯕ ꯉꯝꯂꯣꯏ ꯅꯪꯅ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯕ ꯑꯩ ꯀꯩꯗꯧꯉꯩꯗꯁꯨ ꯌꯦꯡꯕ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯅꯪꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯩ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯅꯪꯕꯨ ꯈꯛ ꯂꯥꯞꯊꯣꯛꯄ ꯉꯝꯗꯦ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯅ ꯑꯃꯨꯛꯇꯪ ꯈꯟꯈ꯭ꯔꯕꯗꯤ ꯍꯥꯏꯅꯔꯤꯕꯁꯦ ꯀꯥꯟꯅꯗꯕꯗ ꯅꯪꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯅꯪꯗꯤ ꯂꯝꯗꯝꯁꯤꯗ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕꯤ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯃꯗꯨꯅ ꯃꯄꯥꯟꯒꯤꯅꯦ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤꯅꯦ ꯑꯆꯧꯕ ꯃꯤꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯤꯆꯠ ꯁꯥꯖꯠꯇ ꯄꯨꯝꯅꯃꯛ ꯈꯦꯠꯅꯕꯅꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯞꯄꯒ ꯈꯨꯡꯒꯪꯒꯤ ꯅꯤꯡꯉꯣꯜ ꯑꯃꯅ ꯀꯞꯄꯒ ꯑꯅꯤꯗꯨꯒꯤ ꯈꯦꯠꯅꯕꯁꯨ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯑꯅꯤꯗꯨꯒꯤ ꯃꯐꯝꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯕꯒꯤ ꯑꯋꯥꯕ ꯃꯩꯁꯥꯛ ꯑꯗꯨꯗꯤ ꯑꯃꯠꯇ ꯅꯪ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯃꯔꯩ ꯌꯦꯠꯀꯅꯨ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯅ ꯑꯩꯕు ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯄꯤ ꯅꯪ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯔꯝꯈꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯅꯪꯗꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯅꯤꯔꯛ ꯁꯨꯅ ꯂꯦꯞꯄ ꯍꯩꯇꯕꯤꯅꯤ ꯃꯗꯨꯇꯅ ꯑꯩꯒꯤ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯤꯡꯆꯠ ꯊꯤꯕ ꯊꯕꯛꯇꯤ ꯑꯃꯨꯛꯇꯁꯨ ꯇꯧꯔꯣꯏ ꯑꯩ ꯇꯧꯔꯣꯏ ꯂꯨꯄꯥ ꯂꯥꯛ 10ꯅꯤ ꯂꯧꯁꯤꯜꯂꯨ ꯍꯦꯟ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯐꯅꯅꯕ ꯂꯥꯏꯀꯟꯅꯈꯤꯁꯤ ꯑꯗꯨꯒ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯏꯟꯒꯗꯧꯕꯅꯤ ꯏꯟꯗꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯒꯦꯅ ꯈꯟꯕꯁꯨ ꯌꯥꯔꯣꯏ ꯁꯤ ꯂꯧꯁꯤꯜꯂꯣ ꯑꯩ ꯂꯧꯔꯣꯏ ꯁꯤ ꯂꯧꯁꯤꯜꯂꯣ ꯑꯩ ꯅꯪꯒꯤ ꯁꯦꯜ ꯂꯧꯔꯣꯏ ꯑꯩꯒꯤ ꯁꯦꯜ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯇꯣꯞ ꯑꯣꯏꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯐꯪꯖꯕ ꯁꯦꯜ ꯍꯥꯏꯕꯁꯦ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯍꯦꯟ ꯁꯤ ꯂꯧꯁꯤꯜꯂꯣ ꯄ꯭ꯂꯤꯖ ꯍꯦꯟ
Shilo shilo. Howsik? Ikaw na tawag dapat tabag yan wali. Yari. Nang jayo. Adubuhin. Ay nang wanda. Wahaya makakatang di hay sa hugit. Masi. Aigi pamjaba ni. Aigi request ni. 하여 Nang naaibo. Howsik paubo nung shibira ba di? Nang ginubibigay kum na biyo. Ay nahazaba siya bidun. Nang gipon shida. Apaba mapuro iba. Apaba mapamo iba daw. Ay gimit shida uhan biyo. Please hen. Nga shigi oy na di. Nang waa matangang gana. Ay nahazaba sa kakta magtabi. Yari. Nang yauro. 시댕 아픔. 땀나. 야래. 그래서 떠오르로이다. 허객디 메디겔 사이언스나 샤플러브니나. 나리바 나바도 카람발라 용노 하비도 닥터나 좀나 다이그노스 타우레라가. 아나바두기 샤나바 히닥도 타라가 아둠 파라바니. 이샤기쇼 닥터나 피레이베 히다도 장나이나 샤로 오타로 아샤오 와칸도 타도 파도 와칸 칼로라누 아둠 파라니. 땀나. 바보. 황우야. 이내도 너희들 레키바. 이사싱도. 아무것도 럭신비로게나. 예, 아두기 난 가림 칼로라누. 너네 돈도 아이나 하이라마바니. ngasi nang jo yum dala ani yangang sing do khara pubiro idana nane to na porani karim khalu Pigli ba isa mayam siga. Ay na tawgadaba thawa mayam siga. Ay potapam khangbi babu. khalu no hairena ha nangna handak na ba sidegi hen thoi di ai di yam pharabra aina khalim ni ne yuju thagi dire nangi na ba ya sang ba pasha khudi ma na koi shen chen na honari hai 수많은 많아 비금 맛이 오락하니 하이버지 아이디 칼루 드럼니네 다저 드럼니네 아 난기네 마이 다독 비기 하이바 포세 싱도 마두기 배샤 카질 때 월수 한전나 봐야되나 아이나 सरकार 다 머리 레나 버다 치 이그래 다 홍기 만웅다 아좀 버 레스폰스 비럭 들어버디 아이 안기 마땡 로그니 아이네 이 그럼 마담부디 그래 장제로 저 좀 그래 디 방니다 바보 사카나 싱나 바이버스 하우지 호랭기 와나 미원데기 럭실바 마양기 셴도이니 미기 비니 떠리바 가리 맴스 비드럽디 핫게가 뚝게가 하르카 아두부 하이비니 헨토이가 나바니 따나레라가 미기 말은 힌데 싱망 없는 거 호너로 와 아이나 헨토이다 항보다디 마기 머룩 어머 되기 아쇼 마띵 어머 방니에 따이네 아이고 바보 아이 카나데기 수마띵 로바 빰데 마띵 방비락과 하이버시 마시쇼 따라이는 라우고 좀 되네 비마 마기 마띵 쿠팡도 아야니 대시 마띵 방과 하이버시다 마칼라니 레거니 아마나 마사기 오저바 티레라가 마띵 방과 아마 아두가 아마나 마사기 오저바 puno mak thado eraga kathok baga loina mating pangba ama 학상나 머로만 누가 찍어 아이나 성딩 억다나네 후탈라가라 타우리야라가 시그라디네 너이 누가 용세네 아이들이 너이 넌데로 너 하이 되네 하이 아두 많이 하이버 홍 되네 무슨 영하고 시디야 어이 슈이 샤이트 하이버시 아인 기고 이버 던디 방링아이 오이네 항아브라 인한 페낫 코티 섹션 302기 마tung ina
수이샷 도게 호너를 믿어 단디 방거든 항아브라 수이샷 하이버시다 낭 나사기 윌링 플리 프란 아마디 낭 여사나 야닝바 아마 야위 하이드는 수이샷 도리빈이네 아이 마동도 하이드노 마동도 하이드노 고 나빠제 오긴 내주는 강이드나 강단에 내봐 와팜시나 아코이 바봉기 와싱세 아이디 오토를 따사니 기트 아야 시 미니스터가 와리 사리에 십 세계다리수 야우리에 꼬나 떨어 담아 아나바가 많이 떠라 바래 레이 바봉기 솔레이 이봉어 레이션 낭시 이번에 좀 우보다 낭시 본시에 초록도 살라서 이몽들 내려서 나 공가 돈 납드는 레이네 이봉어 바봉 마시 레이나네 바봉 모바일지 빠이리면 그누가이 빠이들 간이 사실 레범 잡은 강대 바봉 시부리 바봉 모바일 등 하고 미기 모바일 제 통로 손 맞담다 미 하트 어택 동 시내림니 마 라잉 나부 독터 레이티 히닥 독트리 마기 라잉 하고 로션이 모바일도 톡 비로부터 아나바 캬우 버리 바봉 수미 샤나 하이버 수미 낭이 마루키 누피야 이 샤누피 마시에 닥터는 라이옹 하이래 라이옹도 샤나베 히닥 타래 어디고 파티네 어둠 슈거트는 숨을 입으시고 그럼 많이 다루 파거다기 바봉 마기스 디 블로케나 사택 거니 바봉 블로케나 사택 파지 디 센포트 망기 위에 아와부 오네림니 미 레이다부 야오네림니 바랑 나나 거기 다들 한번 레이드리 바봉 당샤 에나 사울링 어때 나온데 있다 나자르니 아이고데 타이니 비누코 아이디 미기 레스폰시블 로봉 감저로 거 아이디야 할로 아이 뱅콕 들래예 예 지구 비행 공원에 미팅 한번 떠오리예 꼬나 떨어 이봉어 레이션 이바디 낭원다 다르까 레락보다 본 것 같다 것도 없이 기해 바보 까림도 간비누 바보 바보 혹시 맞담스 모바일 빠이게 하이션 바이트리 빠이로 까나드레 바보 어두 하이션 데 인포메티브 오이드레다나 바보 맞담 마마드 누비싱나 파냐ang 끼르가수 나소 마마 티아트르게 마두 끼바 말람데 타박 수미나 파냐ang 포타라가수 비리 마사이 마싱드르게 마두 포타바 만데 아두마이나 바보 파캉 싱제나 나콩도 모바일 마 티아트르가디 마두 파캉 만데 아두나 이수 마네나 카르가 호나제니 바보 타닝다바나 시레 비마 낭 숙세 시로이 낭 시데나 보나다 야 와가사니고 헤누르 까 되잖아 코네 코네 오피사라서 무슨 라이네 한덕디 헤는 뭐니 시험 끈끈 칼레 까리 레르잖아 코네 라운 해 그나노네 이봉어 시고 랭셀로 바봉 아이기 마룹니 콜레스 타미나르파 바보 MCS 오피사니 혹시 마우디 에스 디오이는 뿌리버니 코이 미양이 마룹니 바보 파래 렌젤로 어디 이샤 와이노 해 남라 암니나 이빠 무 юм능 학교 여우 그게나 너희 와리 와다 샤호 고고 하이 베마 이빠 юм능 학교 여우 그게 아도 가리고 뭐네 낭나 마루 오이바 낭이 하이네 형 이 파우 레라데 이빠다 파우 하이로고 하이 아도 그네 낭네 이빠다 가리고 뭐 아루보 파우 뭐 본데 하이네 레샹더니 모바인다 하이를 거놓고 하리 오피사라서 올라pas di karina seba tamuni to yani puno mo ukser kano yazare 타르샹 아이디 사돈 타닝이 아이나 학상아 마가디 아이나 오이나 돈 놀라수 야바 yani da haksang ngam ai yani kem chembiro re kan khanu moi mung sida koi miyam changna pan mani yani ai lol hindu beli tabra 레이티 baby ai no nang ya na ba songge duga wam sai lakne 하이 베더라기 noi hen sem chongni bo 그더라기 하이시보 magi sai ko khana bo busuma ai butina ko maru ba moina khanda busuma 낭나 하이바다 마나야다 바가리 야로바기 ai na igida mak mabu nupi ma ka kram mateng pakshin bina ba hai 누피 hoi 누피 하이시보 पंजाब द दिसे होबने चंडीगढ़ ले हौजिक हौजिक न माइन फालगी के शामपत ले मयम द थोरक तुन ले ममिंग लांगन का हेन ग मखोइनी स्कूलिंग दगी कॉलेज लाइफ होतिन एनीवे मखोइनी लुन तिनब मरुक ने हाबिस मदे खंगे अदु बो हौजिक तिमा नुपी दुग तिनब द मतिक मा पचाद्रे आइबदी नुपी दुदि असोगु मिसक ओइरे मैतै मसादा मा नै गोदगी के दरम जरा बसो आइगे दिनु मा पसानै वन डे आई सोइगे प्रमोशन द आईएस ऑफिसर और पाइप सिमदे सोइद्रम 낭나 하이바 주메 토니 마파사나 바바셴 아마토이나 푼그다바 अदुबु हेनगी मोंगसिन मोन मुक फदब मियाव आइनो वाफम छाइरो मिकुप तुदगी मागन पिदुग तन थाना अदुमक पुन खिबे वाने 하 마나 두마 떠롱거다바 마디 마나 두마 떠러가 수바두 틱네메라 탈라 바하도 따두나 토까디 ओइ ओइ दुवा तो कोने
ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯕ ꯍꯥꯏꯕꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦ ꯑꯦꯟꯊꯣꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯋꯥꯈꯜ ꯊꯦꯝꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯝꯃꯕ ꯑꯩꯒꯤ ꯆꯞ ꯆꯥꯕ ꯏꯊꯧ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯤꯗꯨꯗ ꯑꯄꯤꯛꯄ ꯋꯥꯈꯜ ꯃꯆꯥ ꯑꯃꯈꯛ ꯌꯥꯎꯔꯤ ꯃꯥꯒꯤ ꯃꯐꯝꯗ ꯅꯪ ꯂꯩꯔꯤ ꯑꯉꯥꯡꯁꯤꯡ ꯂꯩꯔꯦꯕ ꯑꯝꯇ ꯅꯤꯡꯁꯤꯡꯒꯗ꯭ꯔꯦ ꯍꯦꯟꯁꯨ ꯑꯗꯨꯃꯥꯏ ꯆꯞ ꯃꯥꯟꯅꯩ ꯃꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯤ ꯀꯔꯤ ꯍꯥꯏꯅ ꯂꯣꯏꯅꯔꯝꯒꯗꯕꯅꯣ ꯑꯩꯅꯗꯤ ꯍꯦꯟꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯅꯪ ꯆꯦꯛꯁꯤꯟꯅꯕ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯑꯩꯅ ꯍꯥꯏꯔꯤꯕꯅꯤ ꯑꯦꯟꯊꯣꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯋꯥꯈꯜ ꯊꯦꯝꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯝꯃꯕ ꯑꯩ ꯁꯤꯕ ꯀꯤꯕ ꯃꯤ ꯅꯠꯇꯦ ꯁꯤꯕ ꯁꯤꯗꯕ ꯍꯥꯏꯗꯨꯅ ꯋꯥꯒꯤ ꯋꯥꯅꯤꯅꯦ ꯅꯪꯅ ꯈꯪꯗꯕ ꯋꯥ ꯂꯩ ꯍꯦꯟꯒ ꯅꯨꯄꯤꯗꯨꯒ ꯁꯨꯡꯊꯥ ꯊꯥꯅꯗꯦ ꯋꯥ ꯂꯣꯏꯔꯦ ꯅꯨꯄꯤꯗꯨꯅ ꯆꯠꯐꯝꯗ ꯍꯦꯟꯁꯨ ꯆꯠꯂꯤ ꯅꯨꯄꯤꯗꯨꯅ ꯂꯩꯐꯝꯗ ꯍꯦꯟꯁꯨ ꯂꯩ ꯌꯨꯒ ꯊꯛꯇꯨꯅ ꯂꯩꯔꯝꯕ ꯍꯦꯟꯗꯣꯏꯕꯗ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯐꯕ ꯁꯥꯗꯅ ꯌꯨ ꯊꯛꯄꯒ ꯇꯣꯛꯈ꯭ꯔꯦꯗꯅ ꯑꯁ ꯃꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅ ꯇꯝꯒꯗꯕꯅꯣ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯑꯦꯟꯊꯣꯅꯤ ꯃꯐꯝ ꯑꯁꯤ ꯉꯥꯡꯅꯔꯒꯨꯝꯁꯤ ꯄꯥꯎ ꯑꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯔꯛꯄ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯕꯦꯕꯤ ꯑꯩ ꯅꯪꯕꯨꯗꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯍꯦꯟꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯋꯥꯔꯧꯗꯕ ꯉꯝꯗꯦ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯑꯩ ꯃꯥꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯀꯩꯗꯧꯕꯒꯦ ꯑꯗꯨ ꯑꯦꯟꯊꯣꯅꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯠꯇꯗꯤ ꯅꯤꯒꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤ ꯃꯇꯦꯡꯁꯤꯅ ꯀꯩꯅꯣ ꯑꯦꯟꯊꯣꯅꯤ ꯑꯩꯒꯤ ꯀꯔꯕꯥꯔꯒꯤꯗꯃꯛꯇ ꯄꯨꯔꯛꯄ ꯒꯥꯔꯤ ꯃꯆꯥ ꯇ꯭ꯔꯛ ꯃꯔꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯁꯤꯡꯅ ꯃꯩ ꯊꯥꯕꯗ ꯄꯨꯜꯂꯞ ꯌꯥꯎꯈ꯭ꯔꯦ ꯑꯩꯒꯤ ꯀꯔꯕꯥꯔ ꯄꯨꯡꯁꯤ ꯁꯤꯔꯦ ꯑꯩ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯕꯦꯡꯛꯇꯒꯤ ꯂꯧꯗ꯭ꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯅꯍꯥꯛꯅ ꯒꯦꯔꯦꯟꯇꯔ ꯑꯣꯏꯕꯤꯔꯒꯗꯤ ꯑꯩ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯕꯦꯡꯛꯇꯒꯤ ꯂꯧꯕ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯕꯦꯕꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯂꯣꯟ ꯆꯤꯡꯅꯕ ꯃꯇꯝ ꯅꯠꯇꯦ ꯒꯦꯔꯦꯟꯇꯔ ꯃꯨꯟꯅꯕ ꯃꯇꯝ ꯁꯤꯋꯥꯁꯤ ꯉꯥꯡꯅꯒꯨꯝꯁꯤꯗ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤꯌꯦ ꯑꯩ ꯅꯪꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯣꯏꯕ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅꯒꯨꯝꯁꯤ ꯄ꯭ꯂꯤꯖ ꯑꯦꯟꯊꯣꯅꯤ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯅꯪꯒꯤ ꯃꯔꯨꯞꯅꯤ ꯍꯣꯏꯅꯦ ꯃꯔꯨꯞ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯃꯔꯨꯞ ꯊꯥꯖꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯕ ꯍꯦꯟ ꯐꯥꯎꯕ ꯑꯩꯒꯤ ꯋꯥ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯆꯥꯟꯁ ꯂꯧꯁꯤꯟꯈꯤꯕꯁꯦ ꯕꯦꯕꯤ ꯋꯥꯔꯤꯁꯤ ꯃꯈꯥ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯃꯔꯨꯞ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯑꯁꯤꯅ ꯑꯩꯅꯁꯨ ꯋꯥꯔꯤꯕꯁꯤ ꯃꯥꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯈꯩ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯁꯤꯃ ꯀꯧꯖꯔꯤ ꯌꯥꯕꯤ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯆꯪꯉꯣ ꯐꯝꯁꯤ ꯂꯥꯎ ꯀꯩꯅꯣ ꯏꯆꯦꯃꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯗꯨꯀꯥꯟ ꯐꯪꯉꯦ ꯊꯣꯡ ꯂꯣꯟꯗꯨꯅ ꯇꯜꯂꯦ ꯏꯆꯦꯃꯅ ꯑꯩꯒꯤ ꯒꯥꯔꯤ ꯄꯤꯕꯤꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠꯇꯅꯣ ꯌꯥꯕꯤ ꯑꯩ ꯗꯨꯀꯥꯟ ꯁꯣꯏꯗꯅ ꯍꯥꯡꯒꯅꯤ ꯃꯇꯝ ꯈꯔ ꯉꯥꯏꯅꯕꯒꯤ ꯋꯥꯅꯤ ꯑꯩ ꯀꯅꯥꯒꯤꯁꯨ ꯃꯔꯥ ꯍꯥꯠꯂꯣꯏ ꯀꯦꯊꯁꯅꯗꯅ ꯅꯧꯊꯁꯅꯗꯅ ꯌꯥꯄꯣꯠꯇꯗꯤ ꯏꯆꯦꯃ ꯏꯆꯦꯃꯅ ꯄꯨꯝꯅꯃꯛ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯑꯣꯏꯅ ꯒꯥꯔꯤ ꯄꯤꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯉꯥꯏꯔꯛꯂꯤꯁꯦ ꯑꯩꯒꯤꯗꯤꯅꯦ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯌꯥꯕꯤ ꯑꯩꯁꯨ ꯍꯛꯆꯥꯡ ꯉꯝꯗꯕꯗꯒꯤ ꯐꯔꯛꯇꯕꯁꯨ ꯃꯉꯥꯏꯔꯤ ꯅꯈꯣꯏꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯕ꯭ꯂꯣꯀꯦꯠꯅꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯃꯩ ꯊꯥꯈꯤꯕꯗꯒꯤ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯤꯕꯅꯤꯅꯦ ꯍꯦꯛ ꯇꯧꯔꯒ ꯕ꯭ꯂꯣꯀꯦꯠ ꯍꯦꯛ ꯇꯧꯔꯒ ꯕ꯭ꯂꯣꯀꯦꯠ ꯕ꯭ꯂꯣꯀꯦꯠ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯋꯥꯔꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯑꯩꯒꯤ ꯒꯥꯔꯤ ꯐꯪꯕ ꯃꯇꯝ ꯑꯣꯏꯔꯒ ꯕ꯭ꯂꯣꯀꯦꯠꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯆꯦꯛꯇ ꯌꯥꯕ꯭ꯔꯣ ꯑꯩꯒꯤꯗꯤꯅꯦ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯤꯒꯤ ꯃꯌꯨꯝꯁꯦ ꯆꯥꯒꯔꯣꯗꯅ ꯃꯤꯒꯤ ꯃꯌꯨꯝ ꯅꯠꯇꯦ ꯃꯤ ꯏꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯅꯤ ꯀꯩꯅꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯉꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯗꯨꯕꯥꯏꯗ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯨ ꯉꯍꯥꯟꯗ ꯗꯨꯕꯥꯏ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯀꯗꯥꯏꯗ ꯗꯨꯕꯥꯏ ꯂꯩ ꯍꯥꯏꯕ ꯍꯥ ꯃꯥꯅ ꯃꯅꯥ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯔꯒ ꯃꯤꯅ ꯋꯥꯎꯒꯥꯏꯗ ꯂꯩ ꯍꯥꯏꯔꯒ ꯀꯔꯤ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯊꯤꯅꯦꯎꯅꯦ ꯖꯄꯥꯟꯗ ꯂꯩ ꯍꯥꯏꯗꯨꯅ ꯀꯗꯥꯏꯗ ꯂꯩꯕ ꯖꯄꯥꯟꯗ ꯂꯩ ꯍꯥꯏꯗꯨꯅ ꯀꯗꯥꯏꯗ ꯂꯩꯅꯣꯕ ꯅꯪ ꯅꯅꯥꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯀꯗꯥꯏꯗ ꯖꯄꯥꯟ ꯍꯥꯏꯔꯒꯦ ꯍꯣ ꯀꯣꯡꯄꯥꯟꯗ ꯑꯩ ꯌꯥꯝ ꯆꯥꯏꯗ ꯉꯥꯏꯈꯣꯅꯦ ꯑꯗꯨꯒ ꯅꯪꯅ ꯁꯤꯂꯣꯡꯗ ꯂꯩ ꯍꯥꯏꯗꯨꯅ ꯀꯗꯥꯏꯗ ꯂꯩꯕ ꯅꯪꯕꯨ ꯁꯤꯂꯣꯡꯗ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯅꯅꯥꯗꯣ ꯈꯔ ꯁꯦꯡꯗꯣꯛꯎꯀꯣ ꯀꯗꯥꯏꯗ ꯁꯤꯂꯣꯡ ꯍꯥꯏꯔꯒꯦ ꯑꯣ ꯂꯤꯂꯣꯡ ꯍꯥꯏꯕ ꯂꯤꯂꯣꯡꯗ ꯁꯟ ꯆꯥꯅꯁꯦꯅ ꯁꯟ ꯂꯩ ꯆꯠꯂꯨꯕ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯊꯤꯅꯦꯎꯅꯦ ꯒꯋꯥꯗ ꯂꯩ ꯍꯥꯏꯗꯨꯅ ꯀꯗꯥꯏꯗ ꯂꯩꯕ ꯅꯪꯕꯨ ꯒꯋꯥꯗ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯀꯋꯥꯗ
ก็ว่าแต่เขาชื่อกับฉันรู้ปะแค่นั้นแหละ ไอ้ยามใส่เด้อไปจริงเลยให้ตัวกล้าจะเลยหนูบ้า ก็ดีปะ นัดจีนี่ที่ชีดนะนั่งไปจริงเลยให้ได้เนี่ย แต่แค่นั้นจะไปสิงห์แกนั่งนั่นตัวตัดกันตัวเดียงโถมีแต่ผู้สิงห์ไงนะกะน้ำบอลผู้สิงห์ทำไม เฮ้ยบุ้งอ่ะนั่งกูมันหนูป้ากันเนี่ยไอ้ยามุกขันไว้ฉันอะไรชนี่ 사금지 와리 숙자 사금지 아이 빠샤 강음들에 아주 저렇게 메세소인 다는 제대로 팔아 가나 되세 저울랑들아 아이네 론바 사나 마밍 살림니 시듬 탁도 혹시 사토해ไอ้ซาโถยซาโถเตี้ย 미나 사토 아이 저울랑 살리냐 베셀 고걸 감 살리냐 비아비야 난 그는 누님을 탕닝들아 봐 파리야도 미 안오 볼라보다 부토랑나 봐 담잘로 ง่ายขัวนั่งไงก็ไว้ฉันลำเลยดิ 아이 형진아 아이 미도 와리 사야들이 아이 루파 크로르 망하기 아이 로터리 티켓 가이 아주 파우드 미 와리 사야 ง่ายขัวง่ายค่อยปะเนี่ยนั่งไงก็ไว้ฉันลำเลยดิฮะบ่าชมนั่นไอ้นะเซียนเมื่อกี้เท่าหลังเท่าดิอะดูก็มานะมีกี่เมมเชื่อซากกันเลยนะนั่งหาจีก็นะ 아이네 가이세 세 북 망하니 마얌도 만운다 티켓 아마 소이드는 파우드니 아주 파우드 미 와리 사야들이 나는 타벌리 들어가나 하영 동안 따로 하영 운에서 뉴욕다 예 뉴스 건다 ง่ายขัวง่ายค่อยปะเนี่ยข้างกันนี่นะเฮ้นั่งจีเนี่ยไอ้ยี่แกเดี๋ยวป๊าป๊าเท่านั้นพี่รู้ Sal,ไม่ได้ ใครตัวเป็นไรบ้างนักคุยไม่เอาสินแบบมีนั่นไอ้คนที่มาเตียงเดียวเราบ้างไอ้ที่เอาอาบัตตาบ้ามาตั้งแต่รถอะไรบ้างนักท่องนาพระภาษากันนักท่องนาสาวเดียวบ้างนักสุดที่ยังเด้ Sal 나도 영나 타자다 부디 디다 생는 와이도 얌답다 막 거의 쿨라이 파이브 싱어도나 블로케 게임인가 사타이브 타박도 거의 한번 이는 마욕노 아니면 다가도리 람팜 파이브 시디 마욕나보다 마이 티가 답래디 마욕나 담파이 นักคุยบ่เสียนปีเดียวไอ้นักทารีบุตรอะดูกูบอกคนไล่ไปสิ่งนั้นมีแต่ทิ้งมาปีละประมาณตั้งแต่นั่งนั่นน่ะเมื่อกี้ทำตั้งแต่ตราสักคนแล้วนักสุดที่ยังเด้ Sal 거의 봐도 하늘 얌 란수 가는 게 아두가 거의 무슨 얌 한타는 수행은 아마 롬다도 온게 바보 안갈 메라서 거의 뭐 띵빵 비고 거의 얌니까이 굽나서 버리셔 아유 셀게 와보다 거의 거의 뭐 띵빵 게 거의는 뭐 거리 힘도 이신 뭐 띵빵 게 나타가 마게 신도 한전나 보고 거의 또 좋게 นักคุยในกี่ดอกตั้งปังบีแบบมาเตรียมแต่เด็ก 어이 นักคุยดอกมาเตรียมปังบีแบบเสียบีให้ไป 몇 पैसा기 나 ไอ้คนสินักคุยเป็นยังไงลูกป้าผมว่าเล็กมีกี่มาเรนนักความคนไปเห็นดอกแต่น่ะยูไม่คนละสิบบ้านทำกันแบบนี้มาทำใครเลยมีแต่ช่วยเด็กล็อกกันนักคุยน่ะไอ้กี่ดอกตั้งปังบีแค่กันน่ะ 아유 깔마 뭐 띵빵 게 มีสัมปรามแต่ใครบอกลูกป้าลักยังไม่ได้มาดูตะกี้อันนั้นลูกป้าลักตาราพิโรไอ้สหีมันกี่มันก็ช่วยเด็กสิ่งเดียว 샬 거의 이렇게 पैसा लो बाहे बुद्धि प्रोसेस कर संगे याम तपनी छिदे तपा याम फुबा सिंग यावा बुकु कदबा अदुदा कोई मतिंग बांग नत्रगा इसंगे येंगब लेरा हायो म ट्राई लब थोके हाटोरा सोइना हेलरा हागो संगे हिंगोन मनहा लो इदो कनान ममिंग दुबिरो मोने पैसा लोरगा मो हंदोंना ए एबी वारनु कना मोन त लाक्ति सना कनो वाई दि सेन थौरा बा मयुम द बोम संगे अई लेसिदि हरे नहाकी वाताबदा ꯑꯩꯒꯤ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯄꯨꯡꯐꯥ ꯐꯕ कोई लेरी हाय कदम वादोइनो ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ हायो कइनो हायोने ꯑꯩꯅ ꯌꯥꯝꯅ ꯄꯦꯟꯗꯕ अदुबु हायोने कइनो हायोने ꯄꯟꯖꯥꯕꯇꯗꯤ ꯁꯤ ꯑꯣꯏꯕꯤ पंजाब तो दिस ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯂꯥꯡꯂꯦꯟ ꯍꯥꯏꯕꯤꯗꯣ ꯂꯪꯂꯦꯟꯗꯣ ꯀꯩ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯃꯍꯥꯛ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯏꯁꯜꯒꯤ ꯌꯦꯛꯅꯕꯗꯨ ꯑꯍꯤꯡ ꯃꯃꯤ ꯑꯣꯏꯍꯜꯂꯨꯅꯨ ꯍꯥꯏꯕ꯭ꯔꯥ ꯌꯥꯔꯦ ꯈꯪꯉꯦ ꯉꯁꯤ ꯑꯍꯤꯡꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯩꯒꯤ ꯏꯆꯟ ꯐꯝꯁꯣꯏꯗ ꯍꯪꯒꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯤ ꯑꯔꯦꯞꯄꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯤꯗꯨ ꯁꯤꯔꯕꯅꯤ ꯂꯥꯡꯂꯦꯟ ꯁꯤꯔꯦ ꯍꯥꯏꯅ ꯈꯜꯂꯣ 그래. 그래 너희도 깝비로. 세. 깝거든. hꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤ ꯋꯥꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯗꯧꯅꯤ ꯁꯦ ꯀꯞꯀꯅꯨ ꯁꯤꯃ ꯄꯥꯜꯂꯤ ꯃꯤꯅ ꯎꯔꯒ ꯅꯨꯡꯉꯥꯏꯇꯦ 예 ꯅꯪꯅ ꯃꯤ ꯃꯥꯏꯅ ꯅꯤꯡꯁꯤꯡꯉꯩꯅꯦ ꯑꯩꯅꯦ ꯀꯅꯥꯅꯣꯝꯒ ꯂꯥꯛꯃꯤꯟꯅꯩ ꯃꯤꯕꯨ ꯀꯅꯥꯅꯣ ꯂꯪꯂꯦꯟ ꯑꯦꯟꯊꯣꯅꯤꯅ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯀꯦ ꯃꯥꯒꯤ ꯋꯥꯗꯣ ꯏꯪꯅ ꯇꯞꯅ ꯈꯟꯅꯁꯤ ꯆꯪꯉꯣ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯊꯣꯡꯒꯥꯟ ꯃꯌꯥꯗꯨꯗ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡ ꯂꯩꯍꯧꯏꯗꯨꯕꯣ ꯀꯣꯟꯊꯣꯡꯗ ꯍꯧꯔꯤꯕ ꯕꯣꯀꯨꯜ ꯄꯥꯝꯕꯤꯁꯤ ꯌꯦꯡꯉꯝꯕꯅꯤ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯗꯨꯝ ꯐꯖꯔꯤꯀꯣ 마라
ꯑꯩꯒꯤꯗꯃꯛ ꯑꯃꯗꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯈꯟꯕꯗ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯉꯁꯤꯗꯒꯤ ꯅꯕꯥꯅꯤ ꯈꯪꯅꯔꯣꯀꯣ ꯍꯣꯏ ꯑꯩꯒꯤ ꯃꯤꯡ ꯂꯥꯡꯂꯦꯟ ꯍꯦꯟꯁꯦ ꯑꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄ ꯃꯔꯨꯞꯅꯤ ꯑꯦ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯋꯦ ꯑꯩꯅ ꯅꯪꯒꯤ ꯆꯥꯕ ꯌꯥꯕ ꯀꯩꯅꯣ ꯈꯔ ꯄꯨꯊꯣꯔꯛꯀꯦ ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯣ ꯇꯥꯂꯤ ꯁꯪꯂꯩꯕꯅꯤ ꯑꯦꯟꯊꯣꯅꯤ ꯂꯥꯛꯑꯕꯒꯤ ꯆꯥ ꯂꯣꯜꯂꯨꯅꯤꯅ ꯏꯃꯨꯡ ꯆꯠꯈꯤꯕꯅꯤ ꯐꯣꯟꯗ ꯂꯦꯜꯂꯒ ꯂꯩꯔꯝꯃꯅꯤ ꯇꯧꯔꯤꯗꯣ ꯐꯣꯟꯕꯨ ꯍꯦꯛ ꯂꯥꯛꯑꯗꯤ ꯃꯥ ꯇꯧꯕꯗꯣ ꯊꯕꯛ ꯂꯣꯏ ꯀꯥꯎꯕꯅꯦ ꯑꯦꯅꯤꯋꯦ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯣꯀꯣ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯂꯩꯖꯔꯛꯄꯅꯤ ꯅꯪꯒꯤꯁꯨ ꯐꯤ ꯑꯃ ꯌꯥꯎꯕꯅꯤ ꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯐꯅ ꯂꯩꯖꯗ꯭ꯔꯕꯁꯨ ꯑꯩ ꯏꯆꯥꯁꯤꯡꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯐꯤꯔꯣꯜ ꯑꯩ ꯀꯅꯥꯗꯁꯨ ꯊꯣꯜꯍꯟꯗꯦ ꯌꯥꯝ ꯂꯥꯟꯅ ꯈꯟꯅꯔꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯌꯥꯝ ꯆꯝꯅ ꯂꯩꯖꯔꯛꯄꯅꯤ ꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯑꯗꯣꯝ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯃꯅꯤ ꯚꯥꯔꯠꯀꯤ ꯈꯪ-ꯍꯩꯔꯕꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯕꯤꯅꯤ ꯍꯥꯏꯗꯅ ꯈꯜꯂꯕꯤ ꯑꯩꯒꯨꯝꯕꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤꯅ ꯍꯪꯒꯠꯅ ꯈꯨꯝꯕꯒꯤ ꯏꯇꯤꯛꯇꯤ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯑꯩ ꯃꯔꯨꯞ ꯀꯅꯥꯕꯨꯗꯤ ꯊꯥꯖꯕ ꯉꯝꯗꯦ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯇꯣꯞ ꯇꯣꯞꯄ ꯒꯨꯟ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯈꯪꯅꯈꯤꯕ ꯊꯦꯡꯅꯈꯤꯕ ꯃꯤꯁꯤꯡꯕꯨ ꯄꯥꯛ ꯍꯦꯛ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕꯅꯤ ꯑꯗꯨꯒ ꯃꯔꯨꯞꯄꯨ ꯊꯥꯖꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗꯤ ꯑꯆꯨꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯒꯗꯧꯕꯅꯤ ꯃꯗꯨ ꯈꯛꯇꯗ ꯄꯨꯛꯅꯤꯡꯒꯤ ꯄꯣꯊꯥꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ ꯑꯦꯅꯤꯋꯦ ꯍꯟꯗꯛ ꯍꯦꯟꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨ ꯊꯛꯄ ꯂꯦꯞꯇꯨꯅ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯄꯁꯤꯗ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯀꯔꯤꯁꯨ ꯄꯣꯛꯇꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯗꯨꯗꯤ ꯌꯨ ꯊꯛꯂꯕꯗꯤ ꯃꯥ ꯎꯡꯗꯨꯅ ꯂꯩꯇꯦ ꯑꯆꯦꯛꯄꯝ ꯊꯤꯔꯒ ꯐꯝꯗꯦ ꯌꯨ ꯊꯛꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯁꯨ ꯑꯆꯨꯝꯕ ꯃꯥꯟꯗꯤ ꯇꯥꯟꯕꯅꯤ ꯌꯨ ꯉꯥꯎꯔꯕꯗꯤ ꯑꯩꯕꯨ ꯃꯥꯒꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯑꯃ ꯑꯣꯏꯍꯜꯂꯤ ꯑꯆꯨꯝꯕ ꯍꯥꯏꯕꯁꯦ ꯂꯣꯠꯇꯨꯅ ꯈꯛ ꯊꯝꯕ ꯌꯥꯗꯕꯅꯤ ꯑꯩꯅ ꯊꯥꯖꯩ ꯍꯦꯟꯅ ꯅꯪꯕꯨ ꯄꯨꯟꯁꯤ ꯈꯛ ꯊꯥꯗꯣꯛꯂꯣꯏꯌꯦ ꯑꯩꯒꯤ ꯅꯨꯄꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤꯒꯤ ꯃꯥꯌꯣꯛꯇ ꯑꯇꯣꯞꯄꯅ ꯀꯃꯦꯟ ꯄꯤꯕ ꯑꯩ ꯌꯥꯗꯦ ꯑꯗꯣꯝ ꯐꯅ ꯆꯥꯎꯕ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝ ꯂꯩꯁꯥꯕꯤꯅꯤ ꯄꯤꯛꯂꯤꯉꯩꯗ ꯐꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯅꯨꯄꯥ ꯃꯆꯥꯁꯨ ꯑꯃ ꯂꯩꯔꯕ ꯑꯩꯒꯤ ꯅꯨꯄꯥꯒ ꯅꯍꯥꯛꯀ ꯃꯐꯝ ꯃꯇꯝ ꯅꯥꯏꯗꯅ ꯆꯠꯃꯤꯟꯅꯕ ꯂꯩꯃꯤꯟꯅꯕ ꯂꯣꯏꯅꯕ ꯍꯥꯏꯕꯁꯦ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯃꯔꯛꯇꯅ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯔꯤꯕ ꯅꯥꯄꯜ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯆꯨꯝꯃꯤ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅꯒ ꯇꯤꯜꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯁꯤꯡꯒꯤ ꯃꯇꯦꯡ ꯆꯪꯏ ꯑꯗꯨꯒ ꯑꯃꯅ ꯃꯤꯌꯥꯝ ꯅꯤꯡꯊꯣꯛꯄ ꯃꯤꯁꯛꯃꯛ ꯅꯠꯇꯕꯅꯤꯅ ꯑꯃꯨꯛꯁꯨ ꯑꯩꯅ ꯃꯤꯌꯥꯝꯒ ꯇꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯊꯤꯡꯕ ꯄꯤꯕꯃꯛ ꯅꯠꯇꯕꯅꯤना ꯃꯥꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯇꯤꯟꯅꯖꯕꯗ ꯀꯅꯥꯅꯁꯨ ꯑꯊꯤꯡꯕ ꯄꯤꯐꯝ ꯊꯣꯛꯇꯦ ꯑꯩ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯕꯁꯨ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯣꯏꯗ꯭ꯔꯕꯁꯨ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ ꯆꯠꯅꯕꯤ ꯈꯪꯗꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯑꯩ ꯏꯁꯥ ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯠ ꯃꯤꯇꯣꯞ ꯑꯃ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯆꯪꯂꯛꯂꯒ ꯌꯨꯝꯕꯤꯔꯦꯝꯕꯤ ꯑꯣꯏꯔꯤꯕ ꯑꯩꯕꯨ ꯁꯤꯡꯅꯗꯨꯅ ꯉꯥꯡꯂꯛꯄ ꯅꯍꯥꯛꯀꯤ ꯋꯥꯉꯥꯡ ꯑꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯐꯤꯗꯥ ꯊꯥꯔꯣꯏ ꯉꯁꯤ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯗꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯕ ꯐꯪꯖꯕ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯃꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤꯁꯤꯡꯕꯨ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯂꯤ ꯊꯧꯅꯥ ꯐꯕ ꯍꯥꯏꯕꯕꯨ ꯑꯩꯗꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯑꯩꯒꯤ ꯑꯣꯏꯒꯦ ꯉꯝꯕꯤꯅꯤ ꯑꯃꯨꯛꯀꯁꯨ ꯑꯩꯒꯤ ꯅꯨꯄꯥꯗ ꯃꯤꯠꯌꯦꯡ ꯂꯥꯜꯂꯛꯄꯤ ꯂꯝꯂꯥꯟꯕꯤ ꯑꯗꯨꯗꯅꯦ ꯈꯨꯗꯛꯇꯅꯦ ꯃꯃꯤꯠ ꯑꯗꯣ ꯀꯣꯊꯣꯛꯄꯁꯨ ꯉꯝꯒꯅꯤ ꯅꯪꯅ ꯑꯩꯒꯤ ꯐꯝꯗ ꯆꯤꯡꯅꯔꯤꯕꯗꯨꯒꯤꯗꯃꯛ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯠꯄ ꯌꯥꯗꯕ ꯑꯁꯦꯡꯕꯗꯣ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯑꯩ ꯆꯠꯂꯒꯦ ꯀꯔꯤꯒꯨꯝꯕ ꯍꯦꯟꯅ ꯑꯩꯕꯨ ꯍꯪꯂꯛꯂꯕꯗꯤ ꯑꯩ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤ ꯍꯥꯏꯗꯅ ꯇꯝꯕꯤꯌꯨꯀꯣ ꯁꯤꯌꯥ ꯃꯥꯅ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯣꯏ ꯍꯥꯏꯗꯅ ꯀꯩꯗꯧꯗꯣꯔꯤꯕ ꯑꯩꯁꯨ ꯆꯠꯅꯕꯤ ꯈꯪꯗꯕꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕꯤ ꯅꯨꯄꯤ ꯅꯠꯇꯦ 그럼 자 그래. 마, 에이, 랑렌디. ꯆꯠꯈ꯭ꯔꯦ 그노니. ꯀꯩꯅꯣ ꯑꯩꯅ ꯁꯉꯥꯡ ꯂꯣꯜꯂꯝꯕꯗꯩ ꯁꯪꯒꯣꯝꯒ ꯊꯥꯛꯆꯤꯜꯂ ꯆꯥꯡ ꯑꯣꯟꯊꯣꯛ ꯄꯨꯊꯣꯛꯀꯦ ꯇꯧꯔꯒ 마 독티나디 셀로이. 너는 뭐나 그리 하이로게? 하? 너는 뭐나 그리 하이로게 봐. ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯤꯔꯦꯝꯕꯤꯅꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯂꯝꯂꯥꯟꯕꯤ ꯀꯅꯥꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯃꯤꯠꯌꯦꯡ ꯂꯥꯟꯅ ꯋꯥꯈꯜ ꯂꯥꯟꯅ ꯌꯦꯡꯉꯒ ꯌꯨꯝꯁꯤ ꯆꯪꯕ ꯌꯥꯔꯣꯏ 어이, 그이노 너는 웅강이더라. 하? 그이노 너는 웅강이도.
ꯅꯪꯅ ꯂꯥꯡꯂꯦꯟꯒꯤ ꯃꯔꯝꯗ ꯀꯗꯥꯏ ꯐꯥꯎꯕ ꯈꯪꯉꯒꯦ ꯍꯥ ꯀꯗꯥꯏ ꯐꯥꯎꯕ ꯈꯪꯉꯒꯦꯕ ꯑꯩ ꯑꯄꯤꯛꯄ ꯑꯉꯥꯡ ꯅꯠꯇꯦ ꯃꯐꯝ ꯑꯃꯗ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯑꯄꯤꯛꯄ ꯑꯉꯥꯡ ꯅꯠꯇ꯭ꯔꯒ ꯅꯪ ꯑꯁꯦꯡꯕ ꯁꯨꯝꯕꯗꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯦ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯍꯦꯛꯇ ꯂꯣꯏꯅꯕ ꯇꯤꯟꯅꯕꯗ ꯍꯦꯛꯇ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯁꯥꯖꯠ ꯅꯠꯇꯦ ꯏꯆꯥ ꯂꯩꯔꯕ ꯅꯨꯄꯤ ꯂꯩꯔꯕ ꯑꯩꯅ ꯑꯐꯕ ꯅꯨꯄꯤ ꯃꯥꯅ ꯈꯪꯅꯔꯝꯃꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯍꯦꯛꯇ ꯍꯣꯡꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯃꯗꯨꯗ ꯇꯔꯥꯏꯅ ꯂꯥꯡꯂꯦꯟꯅ ꯌꯥꯔꯛꯀꯗꯕꯁꯨ ꯅꯠꯇꯦ ꯃꯁꯤ ꯅꯨꯄꯤꯁꯤ ꯉꯥꯎꯕ ꯀꯩꯅꯣ ꯇꯧꯏ ꯌꯥꯏꯕꯤ ꯑꯩꯁꯨ ꯍꯦꯟꯒ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄꯅꯤ ꯑꯩꯁꯨ ꯈꯪꯉꯦ ꯂꯥꯡꯂꯦꯟꯗꯣ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯇꯤꯚꯤ ꯃꯁꯥꯒꯤ ꯈꯟꯕ ꯅꯨꯄꯤ ꯅꯠꯇꯦ ꯌꯥꯏꯕꯤ ꯗꯥꯂꯦꯁꯪ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯅꯤ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩ ꯍꯥ ꯀꯩꯅꯣ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯎꯁꯤꯇꯕ ꯁꯥꯔ ꯑꯩꯒꯤ ꯏꯊꯧ ꯍꯥꯏꯕꯕꯨ ꯅꯣꯏꯅ ꯂꯥꯟꯅꯔꯛꯄ ꯃꯇꯝꯗ ꯅꯣꯏꯒꯤ ꯅꯊꯛꯇ ꯉꯥꯡꯕ ꯉꯝꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯅꯣꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯅꯪꯅ ꯂꯥꯡꯂꯦꯟꯗ ꯉꯥꯡꯗꯨꯅ ꯂꯥꯡꯂꯦꯟꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯍꯦꯛꯇꯃꯛ ꯆꯠꯂꯣꯏ ꯑꯩꯗꯤ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯀꯅꯤ ꯑꯩ ꯏꯁꯥꯒꯤ ꯌꯨꯝ ꯂꯩꯁꯦ ꯑꯩꯅ ꯅꯣꯏ ꯆꯥꯛꯈꯨꯝꯗꯒ ꯆꯪꯉꯒ ꯆꯥꯒ ꯍꯦꯛꯇ ꯂꯣꯜꯂꯤꯕ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯒꯁꯨ ꯑꯩꯅ ꯏꯍꯤ ꯍꯤꯒꯗꯅ ꯇꯥꯔꯤꯕ ꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯑꯉꯥꯎꯕꯗꯤ ꯅꯠꯇꯦꯗꯅ ꯄꯨꯝꯅꯃꯛꯁꯦ ꯅꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯟꯃꯛꯅꯤ ꯈꯟꯕꯒꯤ ꯁꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯉꯥꯎꯔꯕꯅꯤ ꯁꯥꯎꯅꯤꯡꯉꯤꯅꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯛꯆꯩ ꯆꯩꯔꯒ ꯅꯪꯅ ꯍꯦꯛꯇ ꯑꯆꯨꯝꯕ ꯁꯛꯄ ꯌꯥꯕ꯭ꯔꯣ ꯍꯦ ꯅꯪꯅ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯨ ꯅꯉꯣꯟꯗ ꯍꯥꯏꯗꯕꯩ ꯋꯥꯅꯦ ꯁꯦ ꯂꯥꯡꯂꯦꯟꯅ ꯒꯥꯔꯦꯟꯇꯔ ꯑꯣꯏꯔꯒ ꯕꯦꯡ ꯑꯃꯒꯤ ꯃꯦꯅꯦꯖꯔꯗ ꯍꯥꯏꯅꯕꯤꯗꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯒꯤ ꯂꯣꯟ ꯂꯧꯕ ꯌꯥꯔꯝꯅꯦ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯈꯣꯡꯑꯣꯏꯅꯒꯗꯕ ꯅꯪꯅ ꯂꯧꯁꯤꯜꯂꯤꯕ ꯑꯦꯗꯚꯥꯟꯁ ꯃꯌꯥꯝꯗꯣ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯀꯣꯛꯅꯧ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯑꯩꯒꯤ ꯈꯨꯠꯁꯤꯗꯅꯦ ꯃꯥꯅ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯔꯛꯏꯁꯦ ꯑꯩꯒꯤꯗꯃꯛ ꯅꯪꯒꯤꯗꯃꯛ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯀꯔꯕꯥꯔ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤꯗꯃꯛꯇꯅ ꯍꯥꯏꯗꯨꯅ ꯂꯝꯗꯝꯁꯤꯗ ꯄꯥꯝꯅꯔꯤꯕ ꯃꯈꯣꯡ 2 ꯄꯥꯟꯕ ꯒꯥꯔꯤ ꯃꯆꯥ ꯑꯃꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯑꯣꯏꯅꯅꯕ ꯃꯥꯅ ꯀꯝꯄꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯃꯇꯦꯡ ꯑꯁꯤ ꯑꯩꯁꯤ ꯃꯥꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯑꯄꯤꯛꯄ ꯋꯥꯈꯜꯗꯣ ꯃꯉꯣꯟꯗ ꯂꯩꯇꯦ ꯈꯪꯕ꯭ꯔꯥ ꯍꯥꯏ ꯁꯤꯁꯨ ꯈꯪꯉꯨ ꯅꯪ ꯑꯩꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯁꯤꯗ ꯈꯨꯔꯧ ꯊꯥꯒꯗꯕ ꯌꯦꯜꯂꯛꯀꯗꯕ ꯅꯨꯄꯤꯗꯣ ꯂꯥꯡꯂꯦꯟ ꯅꯠꯇꯦ ꯑꯩꯁꯤꯅꯦ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯀꯅꯥꯒꯨꯝꯕꯩ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡꯗꯒꯤ ꯃꯥꯕꯨ ꯍꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯈꯛ ꯌꯦꯡꯗꯨꯅ ꯂꯩꯕ ꯀꯩꯅꯣ ꯋꯥꯐꯝ ꯑꯁꯤ ꯏꯕꯤ ꯍꯥꯏꯕꯅꯗꯤ ꯈꯪꯒꯅꯤ ꯑꯩꯒꯤ ꯆꯤꯟꯗꯒꯤꯗꯤ ꯑꯩ ꯄꯨꯟꯁꯤ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯂꯩꯁꯪ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥ ꯂꯩꯁꯪ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯆꯦꯟꯗꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯏꯃꯨꯡꯁꯤꯗꯗꯤ ꯑꯩ ꯃꯤꯀꯨꯞ ꯑꯃꯁꯨ ꯂꯩꯅꯤꯡꯗꯦ ꯑꯩ ꯆꯠꯂꯒꯦ ꯑꯩꯅ ꯋꯥꯈꯜ ꯊꯦꯝꯕꯗꯤ ꯄꯨꯝꯅꯃꯛ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯁꯤ ꯃꯥꯕꯨ ꯑꯃꯨꯛꯇꯗꯤ ꯀꯜꯂꯨꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯜꯂꯨꯕꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯒꯅꯤ ꯄꯨꯝꯅꯃꯛ ꯃꯌꯨꯝ ꯌꯧꯔ ꯈꯪꯒꯅꯤ ꯆꯥꯎꯕ ꯌꯨꯝꯁꯤ ꯃꯤ ꯑꯝꯇ ꯂꯩꯍꯧꯗꯦꯅꯦ ꯑꯩꯅ ꯂꯥꯛꯏꯁꯤ ꯆꯨꯝꯕ ꯆꯠꯂ ꯑꯣ ꯆꯨꯝꯃꯦ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯂꯥꯡꯂꯦꯟ ꯆꯨꯝꯃꯦ ꯑꯩ ꯍꯥꯏꯕꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯤ ꯃꯈꯣꯏꯒꯤ ꯇꯧꯕꯤꯃꯜ ꯑꯩ ꯎꯠꯀꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯅꯠꯇ꯭ꯔꯒ ꯊꯣꯡꯅꯥꯎ ꯑꯃꯇꯪ ꯍꯥꯡꯗꯣꯛꯄꯗ ꯑꯩꯅ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯁꯨ 매달 인포메이션은 풍부하기 매달 구동되고 톡배에 칸누나 매달 막 샘블락 세버리 그이노 아이게 붕시더디 구동티바 토능아이 마람 아무다 렉테나 마드노부 아이 나시 산디가다 짜라나버기다막 샘사가 뿜나막 노이라버니 너 매달 나사지 파우리 구동되고 톡되나봐 아이는 막 선적이 노 미스터 코이모 아이게 붕시더 구동티바 토능아이 마람 렉테 마드노부 아이 헉세 웅til게 뿡기 플라이트다 아이 찬이가다 파이가다 보니 매달 막 합니다 매력은 뭐 시대 때문에 생각나는 파래 막시 랄호우기 하기 민경 뮤이기하는 크라임 동뮤이 아이게 붕시부 그러기도 먹담 시나부 하늘이 번호 해보도 모두 뭐 각당 행운을 강한 이라 뭐 그만
ꯅꯪꯅ ꯍꯤꯡꯍꯧꯔꯤꯗꯨ ꯁꯦꯡꯂꯦꯕ ꯀꯧꯋꯦ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯀꯗꯧ ꯁꯦꯝꯃꯣ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯁꯦꯜꯗꯗꯤ ꯃꯥꯒꯤ ꯃꯆꯤꯟꯗ ꯀꯩꯁꯦꯝ ꯊꯣꯛꯂꯛꯀꯅꯤ ꯃꯦꯗꯥꯝ ꯁꯣꯏꯗ ꯈꯪꯍꯟꯖꯔꯛꯀꯦ Mr. Kumu, nangina thawna leba pangalna, ayi punshi bu kan bidamak, aina nang bu hainga laitana thagachay. Thank you, madam. Hey! Kaino, kadum dagino sarang na bamara ashida. Lao, sango. Haima, ibi haibi. Kayo na nga duli at rinlari pa dubo. Lao. Sango lao. 랑레 ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯃꯥꯒꯤ ꯃꯈꯨꯠꯅ ꯊꯣꯡꯖꯕ ꯆꯥꯛ ꯏꯟꯁꯥꯡ ꯄꯤꯖꯗꯨꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯄꯦꯜꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯏꯕꯅꯤ ꯅꯪꯕꯨ ꯀꯧꯅꯤ ꯄꯥꯎ ꯇꯥꯕꯗ ꯂꯩꯁꯪꯅ ꯉꯥ ꯂꯩꯕ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯗ ꯑꯝꯇ ꯆꯠꯂꯨꯁꯤ ꯂꯥꯡꯂꯦ Hey, ay buwarong ay hawsig mag. Chandigarh at na bagidamag. Same south na magloy. Ay nakari haraga. Adom na pendigadaba ng haibad. Ay khangde. Adu bumashidi. Wapa mamatahay sa gihayda na lakad. Ibihabi. Nang nahagi dili buwado, ay pum na magkang. Nang nahay buwa ko di mag asum bangaktan. Ibihabi. Mapure ba? Amadi machasing gidamak. Kambanja ba? Waja ba haibase? Yung burembi ori binipigagi sabsaba matawlang. Ay nawakal tembi uru ba na? Miyoy bagi mari haibasi. At chumaparing daso. Nupa. Nupi ani gimarta lay baya haiba ay kanglutra. Nahag na ay ipure ba bunok shibi ba? Ay nasuki matik ikay kum nazari. Ay tasing na nang ginapagdalan. Ibihabi. Ay bu amuk tangak. Ay bu amuk tatingak iyo. Nang lamji ibihabi. Ay na ngasi. Nakoy kara mateng pangjaba pangbase. Masidigi hena nungay ba? Ay gi pamdalati. Ibihabi. Ay na ngasi siya tazari. Miyoy bagi pun shida. Awaba nungay ba haibase. Mahakati naruba. Nung shinaruba. Nang naruba miyoy adu kakta no oy bani. Atay miyoy kanana su oy biyada bani. Ibihabi. Ay nakaloy. Ay gidamakta na haibada. Babong tamo. Amadi ichay na tana. Kanasulay di hay nakaluban. Adu bunga shidi. Hen. Ibihabi. Nakoy na jasing. Ay gidamakta layri kanjarubada. Ay hay ningay lay tana chak toksay. Ngashigi mikup asidigi hen ba nungay ba? Ay gipun shida amukta shuteng na kidri. Ay ngashidi. Hay pamukang din na pili. Loshino. Si Yonggi Shone. Loshino. Ay yumase. Mashidagi. Nangonda shinarabani. Yumasigi mapu. Nakoy na oirabani ibihabi. Ibihabi bulunat tawbiyo. Ibihabi nang shihen bulunat tawbiyo. Nakoy anigi shiyang laban ng shibada. Ay bus masarong akraba. Adubo ay di. Icham-cham ba miyo ay pukni.
matam chupada ay nakoy ginungay ba pao taning nakoy ginungay ba na ay ginungay ba ni hen ay chat lagi Ngasigidamot na nilang binay ba pumamag, kanya yatang nizari pinabirasi. Lilayeng bilang birak liba po namak po. Tagat sari.